ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄꯦꯄꯦ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯃꯔꯥ ꯇꯞꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯡꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯍꯥꯔꯥꯅꯤ ꯉꯥꯟꯊꯣꯏ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯆꯍꯤ 10 ꯍꯥꯏꯖꯤꯜꯂꯛꯂꯕ ꯑꯗꯨ ꯐꯥꯎꯕꯗ ꯃꯍꯥꯛ ꯃꯕꯤꯇ ꯃꯆꯥ ꯑꯃꯠꯇ ꯎꯖꯕ ꯉꯝꯂꯝꯗꯦ꯫ ꯂꯥꯏꯐꯝ ꯀꯌꯥ ꯆꯠꯇꯨꯅ ꯂꯥꯏꯁꯪ ꯀꯌꯥ, ꯂꯥꯏꯔ ꯑꯅꯪ ꯀꯌꯥꯗ ꯃꯆꯥ ꯑꯃꯠꯇꯕꯨ ꯐꯪꯖꯔꯕꯗꯤ ꯍꯥꯏꯅ ꯍꯣꯠꯅꯖꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯍꯩ ꯐꯪꯗꯦ꯫ ꯃꯁꯤꯅ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯉꯥꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯄꯨꯝꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯇꯨꯡꯗ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜꯒꯤ ꯃꯍꯨꯠ ꯀꯅꯥꯅ ꯁꯤꯜꯍꯧꯒꯅꯤ ꯍꯥꯏꯅ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯉꯥꯟꯊꯣꯏ ꯇꯨꯝꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯍꯥꯛꯀꯤ ꯀꯥꯡꯗꯨꯒꯤ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯃꯌꯥꯗꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯑꯃꯝꯕ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯐꯖꯕ ꯑꯗꯨꯕꯨ ꯃꯤꯠꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯍꯥꯛ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯁꯛꯇꯝꯗꯨ ꯎꯖꯕꯗ ꯋꯥꯔꯝꯕ ꯋꯥꯈꯜꯗꯨ ꯈꯔ ꯏꯪꯊꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯍꯥꯛ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯂꯝꯕꯗꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯤ꯫ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯣꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯄꯣꯛ ꯑꯁꯤꯒꯤ ꯏꯆꯥ ꯑꯃ ꯐꯥꯎꯕ ꯐꯪꯈꯤꯗ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯀꯅꯥꯅ ꯀꯔꯝꯅ ꯉꯥꯛꯍꯧꯒꯅꯤ? ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯆꯥꯁꯨ ꯑꯩꯅ ꯌꯣꯛꯅꯤꯡꯂꯨꯗꯦ ꯏꯁꯥꯒꯤ ꯏ ꯅꯠꯇꯅ꯫ ꯏꯅꯤꯡꯊꯧꯅꯗꯤ ꯇꯠꯇꯅ ꯍꯥꯏꯔꯤ, ꯑꯇꯣꯞꯄ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡ ꯑꯃ ꯏꯆꯥ ꯁꯛꯅ ꯌꯣꯛꯂꯁꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯐꯖꯅ ꯁꯦꯝꯗꯨꯅ ꯍꯌꯦꯡ ꯑꯉꯥꯡꯗꯨꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤ ꯁꯤꯟꯅꯔꯁꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯉꯝꯗ꯭ꯔꯕꯗꯤ, ꯋꯥꯐꯝꯁꯦ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅꯁꯨ ꯈꯟꯅꯗꯕꯗꯤ ꯌꯥꯔꯛꯂꯣꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯈꯠꯂꯕꯗꯤ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯍꯧꯖꯤꯛ? ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯦꯞꯂꯒ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯗꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯆꯤꯟꯗ ꯇꯞꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯤꯁꯦ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯇꯔꯥꯏꯅ ꯌꯥꯔꯛꯀꯗ꯭ꯔꯥ? ꯃꯁꯤ ꯆꯠꯅꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯇꯣꯞꯄ ꯂꯝꯒꯤ ꯅꯤꯡꯊꯧ ꯏꯅꯤꯡꯊꯧꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯤ ꯏꯅꯤꯡꯊꯧꯒꯨꯝꯅ ꯅꯨꯄꯤ ꯑꯃꯈꯛꯇꯗ ꯂꯣꯏꯁꯤꯟꯗꯦ, 4-5ꯅꯤ ꯂꯣꯟꯅꯔꯤꯕ꯫ ꯑꯩꯁꯨ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯒꯦ ꯈꯠꯂꯕꯗꯤ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄ ꯇꯥꯏ꯫ ꯏꯅꯤꯡꯊꯧꯕꯨ ꯑꯩ ꯈꯛꯇꯒꯤꯅꯤ ꯍꯥꯏꯅ ꯑꯁꯨꯝ ꯀꯟꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯍꯨꯠ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯒꯗꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒ ꯏꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕꯅ ꯐꯔꯒꯅꯤ꯫ ꯀꯅꯥꯒꯨꯝꯕꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯃꯈꯣꯏ ꯑꯅꯤꯅ ꯐꯪꯖꯕ ꯑꯉꯥꯡꯗꯣ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯑꯩꯅ ꯅꯨꯡꯁꯤꯅ ꯈꯟꯒꯅꯤ꯫ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯣ ꯑꯉꯥꯡꯗꯨꯗ ꯑꯗꯨꯃꯛ ꯁꯤꯟꯅꯒꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯃꯌꯥꯝꯅ ꯋꯥꯅꯔꯤꯕ ꯑꯁꯤ ꯀꯣꯛꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯥꯟꯊꯣꯏ ꯃꯄꯨꯔꯣꯏꯕ ꯄꯥꯔꯤꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯞꯅ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯀꯟꯗ ꯐꯝꯗꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯏꯅꯤꯡꯊꯧ, ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯒꯠꯆꯒꯦꯗꯣ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜ ꯉꯥꯟꯊꯣꯏꯗ ꯃꯤꯠꯆꯤꯅ ꯈꯖꯤꯛ ꯌꯦꯡꯂꯛꯏ꯫ ꯍꯥꯏꯌꯨ, ꯀꯔꯤ ꯍꯥꯏꯅꯤꯡꯕ? ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯔꯤ ꯇꯧꯔꯦ? ꯉꯥꯟꯊꯣꯏ ꯇꯞꯅ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯖꯔꯕ ꯃꯇꯨꯡ ꯋꯥꯐꯝ ꯑꯁꯤ ꯏꯅꯤꯡꯊꯧꯒ ꯑꯃꯨꯛꯇ ꯇꯥꯟꯅꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯏꯁꯥꯅ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯨꯡꯒꯤꯗꯃꯛ ꯈꯟꯗꯨꯅ ꯏꯅꯤꯡꯊꯧꯅ ꯀꯅꯥꯒꯨꯝꯕꯤ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯣ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯅꯨꯄꯤꯗꯨꯅ ꯐꯪꯂꯛꯄ ꯑꯉꯥꯡꯗꯣ ꯇꯨꯡꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯁꯦꯝꯂꯁꯤ꯫ ꯑꯉꯥꯡꯗꯣ ꯑꯩꯅꯁꯨ
ꯏꯕꯨꯛ ꯊꯣꯛꯀꯤ ꯏꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯒꯅꯤ꯫ ꯑꯉꯥꯡꯗꯨꯕꯨ ꯑꯩꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯣꯏꯅꯒꯅꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜ ꯉꯥꯟꯊꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯃꯍꯥꯛ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ, ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯂꯤ, ꯉꯥꯟꯊꯣꯏ, ꯅꯪꯒꯤ ꯋꯥꯗꯨꯁꯨ ꯑꯩꯅ ꯍꯤꯛꯇꯣꯛꯄ ꯉꯝꯗꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯨꯡꯒꯤꯗꯃꯛ ꯈꯜꯂꯨꯔꯕꯗꯤ ꯑꯩꯁꯨ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯏꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯍꯧꯕꯗꯨ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯑꯉꯥꯡ ꯑꯃꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯍꯧꯕꯒꯤ ꯁꯔꯨꯛ? ꯑꯗꯨꯕꯨ ꯑꯩ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯕꯨ ꯃꯤꯅ ꯇꯧꯅꯩ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯑꯩꯅꯁꯨ ꯃꯗꯨ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯋꯥꯐꯝꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯕꯤꯌꯨ꯫ ꯃꯁꯤ ꯑꯩꯅꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯍꯧꯗꯣꯛꯆꯕꯅꯤ, ꯃꯁꯤꯅ ꯐꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯉꯥꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗꯤ ꯅꯣꯡꯃꯇ ꯂꯩꯇꯥꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯋꯥꯈꯜꯗꯨ ꯋꯥꯕ ꯍꯦꯟꯖꯤꯜꯂꯛꯑꯝꯃꯤ꯫ ꯅꯣꯡꯃꯇ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯉꯝꯂꯝꯗꯦ꯫ ꯃꯔꯛ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡꯗ, ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯌꯨꯝꯗ ꯂꯣꯏꯕ ꯁꯟ, ꯑꯣꯛ, ꯍꯥꯃꯦꯡ, ꯍꯨꯏ, ꯍꯧꯗꯣꯡ, ꯏꯔꯣꯏꯅꯆꯤꯡꯕ ꯀꯌꯥ ꯑꯍꯤꯡ ꯇꯥꯡꯂꯨ ꯑꯊꯦꯡꯕꯗ ꯌꯨꯝꯂꯛ ꯌꯨꯝꯂꯛꯁꯤꯡꯗ ꯆꯪꯗꯨꯅ ꯇꯝꯊꯤꯕ ꯁꯥ ꯀꯩꯅ ꯆꯥꯊꯣꯛꯂꯝꯕꯒꯤ, ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯔꯨ ꯁꯌꯥꯡ, ꯏ ꯅꯥꯏꯅꯆꯤꯡꯕ ꯀꯌꯥ ꯂꯝꯕꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯊꯦꯡꯅꯕꯒꯤ ꯄꯥꯎ ꯀꯌꯥ ꯇꯠꯇꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯃꯟꯇ꯭ꯔꯤꯁꯤꯡꯁꯨ ꯇꯥꯅꯔꯛꯇꯨꯅ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜꯒ ꯈꯔ ꯅꯛꯅꯕ ꯃꯟꯇ꯭ꯔꯤ ꯑꯃ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯄꯥꯔꯤꯍꯜꯒꯤ ꯃꯐꯝꯗ ꯇꯝꯂꯛꯂꯤ, ꯏꯅꯤꯡꯊꯧ, ꯋꯥꯐꯝ ꯑꯃꯗ ꯂꯩꯕꯥꯛꯀꯤ ꯃꯆꯤ ꯃꯆꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯌꯨꯝꯂꯛꯁꯤꯡꯗ ꯆꯪꯗꯨꯅ ꯇꯝꯊꯤꯔꯕ ꯁꯥ ꯀꯩꯅ ꯌꯨꯝꯗ ꯂꯣꯏꯖꯕ ꯖꯤꯕ ꯀꯌꯥꯕꯨ ꯍꯥꯠꯇꯣꯛꯂꯝꯕꯒꯤ, ꯍꯥꯠꯇꯣꯛꯇꯨꯅ ꯆꯥꯊꯣꯛꯂꯝꯕꯒꯤ ꯁꯔꯨ ꯁꯌꯥꯡꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯅꯣꯡꯉꯥꯜꯂꯛꯄꯗ ꯊꯦꯡꯅꯕꯒꯤ ꯄꯥꯎ, ꯃꯁꯤꯅ ꯂꯩꯕꯥꯛ ꯑꯁꯦ ꯁꯤꯟꯕ ꯊꯨꯡꯂꯦ꯫ ꯃꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯍꯥꯏꯖꯔꯛꯂꯤ꯫ ꯐꯤꯚꯝ ꯑꯁꯦ ꯌꯥꯝꯅ ꯁꯣꯛꯆꯤꯟꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯅ ꯑꯁꯨꯝ ꯍꯥꯏꯅꯕꯗ ꯃꯈꯣꯏꯁꯤꯡꯗꯨ ꯀꯣꯅꯨꯡꯁꯤꯒꯤ ꯍꯦꯛ ꯃꯥꯡꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤ꯫ ꯄꯥꯔꯤꯍꯜ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯑꯆꯥꯟꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯐꯔꯦ ꯃꯟꯇ꯭ꯔꯤ, ꯃꯌꯥꯝꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯦ ꯃꯁꯤ ꯍꯥꯟꯅ ꯀꯣꯛꯍꯟꯅꯅꯕ ꯇꯧꯔꯁꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯊꯕꯛꯁꯤꯡꯗꯨꯅ ꯇꯞꯅ ꯇꯧꯔꯁꯤ꯫ ꯍꯌꯦꯡꯃꯛ ꯎꯃꯪ ꯑꯁꯤ ꯇꯝꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯅꯕ ꯇꯧ꯫ ꯈꯨꯠ ꯍꯩꯕ, ꯃꯤꯠ ꯅꯥ ꯁꯤꯡꯕ ꯂꯥꯟꯃꯤ ꯈꯔ ꯈꯟꯒꯠꯂꯨ꯫ ꯍꯌꯦꯡ ꯄꯨꯡ 9 ꯍꯦꯛ ꯇꯥꯕꯒ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯅꯕ ꯇꯧꯁꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜꯗꯨ ꯃꯅꯥꯏ ꯃꯁꯣꯏ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯎꯃꯪꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯎꯃꯪꯗꯨ ꯌꯧꯔꯕꯗ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯂꯤ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯕ ꯌꯥꯅꯕ ꯁꯦꯝ ꯁꯥꯅꯕ ꯇꯧ꯫ ꯃꯌꯥꯝꯗꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗꯨꯗ ꯃꯍꯩ ꯃꯍꯩ ꯃꯐꯝꯗꯨꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯕ ꯌꯥꯅꯕ ꯁꯦꯝ ꯁꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯎꯃꯪ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯗꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯑꯆꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯑꯍꯤꯡꯕ ꯖꯤꯕ ꯁꯖꯤ ꯃꯆꯥ ꯑꯃ ꯐꯥꯔꯒ ꯆꯥꯔꯤ꯫ ꯆꯥꯅ ꯆꯥꯅꯁꯨ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯍꯥꯏꯖꯔꯤ, ꯑꯁꯨꯛ ꯄꯤꯛꯄ ꯁꯖꯤ ꯑꯁꯤ ꯆꯥꯔꯒ ꯑꯩꯒꯤ ꯄꯨꯛ ꯑꯁꯤꯗꯤ ꯀꯔꯝꯅ ꯊꯟꯅꯤ? ꯄꯤꯛꯆꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯍꯥꯎꯗꯤ ꯂꯩꯔꯤꯅꯤ ꯁꯤꯁꯨ, ꯍꯥꯎꯈ꯭ꯔꯦꯗ꯫ ꯃꯍꯥꯛ ꯑꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯃꯅꯥꯇꯣꯟꯗꯨ ꯁꯨꯠ ꯇꯧꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯟꯅ ꯅꯝꯂꯛꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯃꯁꯤꯗꯤ ꯃꯤꯍꯤꯡ ꯃꯅꯝꯅꯤꯅ, ꯀꯅꯥꯅꯣ ꯑꯁꯨꯛꯄ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ? ꯂꯥꯛꯂꯤꯕꯁꯤ ꯃꯤꯑꯣꯏ ꯑꯃꯈꯛꯇ ꯅꯠꯇꯦ꯫ ꯑꯩ ꯑꯃꯨꯛꯇꯪ ꯏꯃꯤꯠ ꯑꯁꯤ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯈꯤ, ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯃꯤꯍꯤꯡ ꯃꯅꯝꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯣꯏ ꯀꯌꯥꯅ ꯎꯃꯪꯗꯨꯗ ꯂꯩꯔꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯇꯧꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ
ꯅꯤꯡꯊꯧ ꯄꯥꯔꯤꯍꯜꯒꯤ ꯃꯐꯝꯗ ꯂꯨꯞꯈ꯭ꯔꯦ꯫ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕ ꯑꯁꯤ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯤ꯫ ꯏꯁ ꯐꯖꯈ꯭ꯔꯦꯗ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯍꯤꯡꯗꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯑꯁꯤꯒꯨꯝꯅ ꯐꯖꯕ ꯀꯅꯥꯁꯨ ꯑꯩꯅ ꯎꯔꯛꯇ꯭ꯔꯤ꯫ ꯑꯩ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤ ꯃꯍꯩ ꯌꯥꯜꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ꯫ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ꯫ ꯑꯃꯨꯛꯁꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯂꯩꯔꯦ ꯎꯄꯥꯏ ꯑꯃꯗꯤ꯫ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ, ꯁꯛꯇ ꯆꯨꯗ ꯌꯦꯡꯂꯨꯔꯕꯁꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯁꯦ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯔꯣꯏ꯫ ꯑꯃꯨꯛꯁꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯁꯤꯗ ꯂꯨꯍꯣꯡꯂꯕꯗꯤ, ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯀꯣꯅꯨꯡꯗ ꯂꯩꯔꯕꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯁꯟ, ꯍꯥꯃꯦꯡ, ꯏꯔꯣꯏꯅꯆꯤꯡꯕ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯌꯥꯝꯅ ꯇꯨꯝꯅꯈ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯆꯥꯕ ꯐꯪꯂꯒꯅꯤ ꯏꯕꯨꯛ ꯄꯦꯟꯅ꯫ ꯁꯣꯝꯗꯁꯨ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜꯗꯨ ꯑꯁꯨꯝ ꯂꯦꯞꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗꯨꯅ ꯇꯧꯔꯤꯕꯗꯨ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯍꯥꯛ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯛꯑꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯑꯃꯒ ꯇꯧꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯛꯂꯒ ꯏꯁꯤꯡ ꯐꯪꯕ ꯃꯐꯝ ꯊꯤꯔꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯏꯁꯤꯡ ꯊꯤꯗꯨꯅ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯤꯛꯇꯛ ꯇꯧꯕ, ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯍꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯁ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦꯗ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤꯗꯨꯁꯨ ꯄ꯭ꯔꯞ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯪꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯏꯁꯤꯡꯗꯨ ꯄꯥꯇ꯭ꯔ ꯑꯃꯗ ꯁꯣꯛꯀꯠꯇꯨꯅ ꯄꯨꯔꯛꯂꯒ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯄꯥꯔꯤꯍꯜꯁꯨ ꯃꯟꯇ꯭ꯔꯤꯗꯨꯅ ꯄꯤꯔꯛꯂꯤꯕ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯈꯔ ꯊꯛꯆꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯛꯂꯣꯟ ꯂꯧꯈꯤꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯅꯨꯡꯁꯤꯔꯕ, ꯊꯣꯠꯂꯕ, ꯇꯏꯡ ꯇꯏꯡꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯁꯣꯏꯕꯨ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯕꯅꯣ? ꯄꯥꯔꯤꯍꯜ ꯊꯛꯂꯝꯕ ꯏꯁꯤꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯤꯠꯀꯨꯞꯇ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯁꯨ ꯑꯗꯨꯉꯥꯏ ꯄꯥꯔꯤꯍꯜꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯄꯥꯔꯤꯍꯜ ꯅꯨꯄꯤ ꯑꯗꯨ ꯌꯦꯡꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯤ꯫ ꯀꯅꯥꯅꯣ ꯃꯥꯡꯗ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞꯂꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ? ꯎꯃꯪ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ? ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛꯁꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯤ꯫ ꯅꯨꯄꯤ ꯅꯪꯅ ꯑꯁꯨꯛꯄ ꯎꯃꯪ ꯑꯁꯤꯗꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕ? ꯅꯍꯥꯛꯄꯨ ꯂꯥꯏꯔꯦꯝꯕꯤꯔ ꯎꯃꯪ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ? ꯅꯠꯇ꯭ꯔꯒ ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯩꯔꯝꯂꯤꯕ? ꯄꯥꯔꯤꯍꯜꯒꯤ ꯋꯥꯗꯨ ꯃꯟꯇ꯭ꯔꯤꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯂꯥꯡꯇꯛꯅꯅ ꯈꯧꯔꯥꯡꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯉꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯍꯥꯏꯅ? ꯃꯍꯥꯁꯣꯏ, ꯑꯩꯒꯤ ꯏꯃꯤꯡꯗꯤ ꯀꯨꯟꯗꯣ ꯍꯥꯏꯅ ꯀꯧꯖꯩꯗꯣ꯫ ꯎꯃꯪ ꯑꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀꯅꯥ ꯂꯩꯖꯔꯛꯇ꯭ꯔꯕꯤ ꯑꯩꯕꯨ ꯎꯃꯪ ꯑꯁꯤꯅ ꯏꯃꯥ ꯏꯄꯥ ꯁꯛꯅ ꯆꯦꯛꯀꯣꯟ ꯅꯥꯎꯀꯣꯟꯕꯤꯔꯛꯄꯅꯤ꯫ ꯎꯃꯪ ꯑꯁꯦ ꯑꯩꯒꯤ ꯏꯃꯥꯅꯤ, ꯏꯄꯥꯅꯤ꯫ ꯎꯃꯪ ꯑꯁꯤꯗ ꯁꯥ ꯎꯆꯦꯛ, ꯖꯤꯕ ꯀꯌꯥ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ, ꯏꯄ꯭ꯋꯥꯅꯤ, ꯏꯆꯦꯅꯤ, ꯏꯆꯟꯅꯤ, ꯏꯕꯨꯡꯅꯤ꯫ ꯎꯃꯪ ꯑꯁꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯀꯅꯥ? ꯄꯥꯔꯤꯍꯜ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤꯕꯒꯨꯝ ꯊꯣꯛꯂꯤ꯫ ꯃꯍꯥꯛ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯄꯥꯝꯕꯒꯤ ꯏꯊꯤꯜ ꯑꯃ ꯊꯃꯣꯏꯗ ꯇꯠꯇꯅ ꯐꯥꯎꯔꯛꯂꯤ꯫ ꯄꯥꯔꯤꯍꯜ ꯇꯞꯅ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯗ ꯌꯦꯡꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯛ ꯇꯥꯛꯂꯛꯂꯤ꯫ ꯑꯩꯁꯦ ꯎꯃꯪ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯑꯩꯅ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯍꯟꯗꯛ ꯃꯔꯛ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯣꯏꯅ ꯌꯨꯝꯗꯔꯣꯏꯖꯕ ꯁꯥ ꯁꯟ ꯀꯌꯥ ꯎꯃꯪ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯇꯝꯊꯤꯔꯕ ꯁꯥ ꯀꯩꯅ ꯆꯥꯊꯣꯛꯂꯝꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯔꯛꯂꯤ꯫ ꯑꯗꯨꯝ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ
ꯁꯥ ꯁꯟꯒꯨꯝꯕ ꯃꯥꯡ ꯇꯥꯛꯂꯒꯅꯤ ꯈꯟꯗꯨꯅ ꯇꯝꯊꯤꯕ ꯁꯥ ꯀꯩꯁꯤꯡꯗꯨꯕꯨ ꯇꯥꯟꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣ ꯄꯥꯔꯤꯍꯜꯒꯤ ꯋꯥꯍꯩꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯂꯣꯟꯅ ꯈꯜꯂꯛꯂꯤ꯫ ꯃꯍꯥꯛꯀꯤꯁꯤꯗꯤ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤꯅ ꯑꯩꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯁꯥ ꯁꯟ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯆꯥꯕ ꯑꯗꯨ ꯃꯍꯥꯛꯇꯤ ꯇꯝꯊꯤꯔꯕ ꯁꯥ ꯀꯩꯅ ꯆꯥꯕꯅꯤ ꯍꯥꯏꯅ ꯅꯤꯡꯗꯨꯅ ꯃꯍꯥꯛꯅꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦꯗꯣ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯍꯥꯛ ꯑꯁꯤꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯩꯍꯥꯛ ꯑꯁꯦ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯑꯁꯦ ꯍꯤꯡꯆꯥꯕꯤꯅꯦ꯫ ꯅꯪꯅ ꯊꯤꯕ ꯂꯥꯛꯂꯤꯕ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯐꯪꯍꯜꯂꯣꯏ꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯗꯣ ꯄꯨꯛꯅꯤꯡꯗ ꯂꯣꯟꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯑꯁꯨꯝꯅ ꯁꯥ ꯁꯟ ꯖꯤꯕꯁꯤꯡꯒꯤ ꯌꯥꯝꯅ ꯈꯟꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯅꯤꯡꯊꯧ, ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯛ ꯆꯥꯎꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯑꯗꯨꯛ ꯋꯥꯈꯜ ꯄꯤꯛꯂꯤꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯖꯤꯕꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯊꯧꯅꯥ ꯐꯅ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯂꯤꯕ? ꯎꯃꯪ ꯑꯁꯤꯗ ꯖꯤꯕꯁꯤꯡꯗꯨꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯂꯥꯛꯄꯒꯤ ꯃꯍꯨꯠ ꯎꯃꯪ ꯑꯁꯤꯒ ꯇꯥꯏꯅꯕ ꯃꯐꯝ ꯃꯐꯝꯁꯤꯡꯗ ꯑꯋꯥꯡꯕ ꯆꯦꯛꯄꯜꯅ ꯋꯥꯡꯅ ꯈꯥꯒꯠꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯆꯪꯕ ꯉꯝꯗꯅꯕ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯥ? ꯃꯈꯣꯏꯁꯤꯡꯗꯨꯅ ꯁꯥ ꯁꯟꯁꯤꯡꯕꯨ ꯍꯥꯠꯇꯨꯅ ꯆꯥꯔꯤꯕ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛꯅꯤ꯫ ꯃꯈꯣꯏꯅ ꯑꯇꯝꯅꯅ ꯆꯥꯕꯗꯤ ꯈꯛ ꯑꯣꯏꯔꯝꯂꯣꯏ꯫ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯈꯟꯖꯩꯗꯣ꯫ ꯑꯩꯈꯣꯏꯁꯨ ꯉꯥꯏ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯑꯁꯣꯟꯕ ꯖꯤꯕ ꯀꯌꯥꯕꯨ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯈꯪꯗꯅ ꯍꯥꯠꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯤꯡꯕ ꯐꯥꯎꯔꯤꯕ ꯑꯁꯨꯝꯅ ꯃꯈꯣꯏꯅꯁꯨ ꯐꯥꯎꯔꯝꯂꯣꯏꯗ꯭ꯔꯥ? ꯄꯥꯔꯤꯍꯜ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯒꯤ ꯋꯥꯗ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯂꯝꯗꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯄꯥꯔꯤꯍꯜꯗꯨ ꯇꯞꯅ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯗ ꯍꯥꯏꯔꯛꯂꯤ꯫ ꯀꯨꯟꯗꯣ, ꯅꯪꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ, ꯅꯪꯅ ꯉꯥꯡꯊꯣꯔꯛꯄ ꯈꯨꯗꯤꯡ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯇꯨꯝꯕ ꯇꯦꯟꯖꯩ ꯑꯃꯅ ꯊꯤꯟꯕꯒꯨꯝꯅ ꯊꯣꯛꯂꯦ꯫ ꯅꯍꯥꯛ ꯑꯩꯒ ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯖꯔꯒꯦ ꯄꯥꯔꯤꯍꯜ ꯑꯩꯅ꯫ ꯃꯁꯤꯒꯤ ꯑꯌꯥꯕ ꯑꯁꯤ ꯅꯪꯅ ꯄꯤꯕꯤꯌꯨꯗꯣ꯫ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯍꯟ ꯉꯥꯟꯊꯣꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯄꯥꯟꯃꯤꯟꯅꯁꯤꯗꯣ꯫ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣ ꯑꯗꯣ ꯄꯥꯔꯤꯍꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯗꯨꯃꯛ ꯐꯪꯂꯦ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ꯫ ꯑꯄꯥꯝꯕ ꯈꯨꯗꯤꯡ, ꯆꯥꯅꯤꯡꯕ ꯈꯨꯗꯤꯡ ꯄꯦꯟꯅ ꯆꯥꯕ ꯐꯪꯂꯒꯅꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯍꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯍꯥꯛꯅ ꯌꯥꯔꯕꯗꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯀꯦ ꯍꯥꯏꯅ ꯂꯥꯛꯈꯤꯕ ꯇꯝꯊꯤꯔꯕ ꯁꯥ ꯀꯩꯁꯤꯡꯗꯨ ꯍꯥꯠꯄꯒꯤ ꯃꯍꯨꯠ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯑꯗꯨꯃꯛ ꯑꯩꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯅꯍꯥꯛꯅ ꯄꯥꯝꯗꯕ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯁꯥ ꯀꯩ ꯍꯥꯠꯄ ꯍꯥꯏꯕꯗꯣ ꯍꯥꯠꯈ꯭ꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜꯅ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯉꯥꯟꯊꯣꯏꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯜꯂꯨꯕꯗ ꯃꯄꯨꯔꯣꯏꯕꯅ ꯂꯧꯔꯛꯂꯤꯕ ꯐꯤꯔꯦꯞ ꯑꯗꯨꯗ ꯑꯄꯦꯟꯕ ꯄꯣꯛꯆꯔꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯌꯥꯝꯅ ꯏꯪꯕ ꯑꯃ ꯐꯥꯎꯖꯔꯝꯃꯤ ꯇꯨꯡꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯜꯂꯨꯕꯗ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈꯤ꯫ ꯄꯥꯔꯤꯍꯜꯗꯨ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯀꯨꯟꯗꯣ, ꯀꯔꯤ ꯇꯧꯔꯦ? ꯅꯍꯥꯛꯄꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯆꯥꯛ ꯊꯣꯡꯕꯤ ꯃꯌꯥꯝ ꯑꯁꯤꯅ ꯊꯣꯡꯂꯤꯕ ꯁꯤꯜꯂꯤꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯁꯤ ꯏꯄꯥꯝ ꯄꯥꯝꯗꯕ꯭ꯔꯥ? ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯍꯥꯏꯕꯗꯨ ꯌꯥꯎꯗꯕꯒꯤꯔꯥ? ꯅꯍꯥꯛꯅ ꯆꯥꯛ ꯍꯦꯟꯖꯥꯡ ꯃꯌꯦꯡ ꯌꯥꯝꯅ ꯇꯥꯅ ꯈꯖꯤꯛꯇꯃꯛ ꯆꯥꯔꯤꯕ? ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣ ꯄꯥꯔꯤꯍꯜꯒꯤ ꯋꯥꯗ ꯋꯥꯈꯜꯗ ꯂꯣꯟꯅ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯩꯗꯤ ꯀꯔꯥꯏꯗꯒꯤ ꯅꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯖꯥꯛ ꯑꯁꯦ ꯀꯔꯝꯅ ꯆꯥꯕ ꯍꯩꯅꯒꯅꯤ? ꯑꯩꯗꯤ ꯁꯥ ꯁꯟ ꯆꯥꯕ ꯍꯤꯡꯆꯥꯕꯤꯅꯤꯗꯣ꯫ ꯋꯥꯈꯜꯗ ꯑꯁꯤ ꯈꯜꯂꯕꯁꯨ ꯆꯤꯟꯕꯥꯜꯗꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯗꯤ ꯃꯇꯝ ꯀꯌꯥꯗꯒꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯪꯕ ꯎꯍꯩ-ꯋꯥꯍꯩꯅꯆꯤꯡꯕ ꯆꯥꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯒꯤ ꯆꯥꯛ ꯍꯦꯟꯖꯥꯡꯕꯨ ꯊꯨꯅ ꯆꯨꯁꯤꯟꯕ ꯉꯝꯖꯗꯕꯅꯤ꯫
ꯇꯞꯅ ꯇꯞꯅ ꯐꯔꯛꯀꯅꯤꯗ ꯐꯔꯦ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯍꯩꯔꯥ ꯈꯨꯗꯤꯡ ꯑꯩꯅ ꯊꯧꯔꯥꯡꯍꯜꯂꯒꯦ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯩ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯏꯅꯤꯡꯊꯧ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ ꯃꯇꯝ ꯑꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯤ ꯍꯣꯏ ꯍꯌꯦꯡꯗꯤ ꯑꯩꯁꯨ ꯊꯕꯛ ꯌꯥꯝꯃꯤ ꯄꯣꯊꯥꯔꯒꯦ ꯑꯗꯨꯅ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜ ꯑꯗꯨ ꯄꯣꯊꯥꯈ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣ ꯑꯗꯨ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜꯅ ꯍꯦꯛ ꯄꯣꯊꯥꯈꯤꯕꯒ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯁꯥ ꯁꯟꯅꯆꯤꯡꯕ ꯊꯝꯐꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯣꯟꯅ ꯂꯥꯛꯂꯦ ꯃꯐꯝꯗꯨ ꯌꯧꯔꯕꯗ ꯃꯍꯥꯛ ꯑꯃꯨꯛꯇ ꯀꯣꯏꯅ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯇꯞꯅ ꯆꯪꯂꯛꯂꯤ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯁꯟꯁꯤꯡꯗꯨ ꯎꯕꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯤ ꯍꯥꯎꯈ꯭ꯔꯅꯤꯗ ꯃꯕꯨꯛ ꯊꯟꯅ ꯀꯦꯅ ꯅꯧꯅ ꯀꯣꯅꯨꯡꯗꯨ ꯌꯣꯛꯄ ꯑꯣꯏꯕꯅ ꯑꯁꯤꯒꯨꯝꯕ ꯑꯍꯥꯎꯕ ꯁꯥ ꯁꯟ ꯆꯥꯈꯤꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯤ ꯑꯩ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯆꯥꯅꯤꯡꯕꯁꯤꯡ ꯊꯨꯅ ꯆꯥꯕ ꯂꯣꯏꯁꯤꯟꯗꯨꯅ ꯑꯃꯨꯛ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯒꯗꯕꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤꯕ ꯁꯟ ꯑꯗꯨꯗꯒꯤ ꯌꯦꯡꯕꯗ ꯅꯣꯏ ꯄꯦꯟꯕ ꯕꯨꯕꯨꯞ ꯂꯥꯎꯕ ꯑꯃ ꯈꯟꯗꯨꯅ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯁꯟꯗꯨꯒꯤ ꯁꯔꯨ ꯁꯌꯥꯡꯁꯤꯡꯗꯨꯅ ꯑꯃꯨꯛ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯣꯟꯅ ꯂꯣꯠꯁꯤꯜꯂꯝꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯀꯣꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈꯤ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜ ꯑꯃꯗꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕꯅ ꯏꯁꯤꯁꯤꯅ ꯇꯨꯝꯅꯈꯤꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯁꯥ ꯁꯟ ꯂꯩꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯆꯥꯅꯤꯡꯕ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯁꯔꯨ ꯁꯌꯥꯡꯁꯤꯡꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯃꯐꯝ ꯑꯃ ꯌꯦꯡꯗꯨꯅ ꯄꯨꯟꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯀꯣꯅꯨꯡꯒꯤ ꯁꯟꯁꯤꯡꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯄꯥꯈꯪ ꯅꯍꯥ ꯑꯗꯨꯅ ꯑꯁꯨꯝ ꯀꯣꯏꯅ ꯃꯐꯝꯗꯨ ꯁꯦꯡꯗꯣꯔꯛꯄ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯅ ꯆꯥꯈꯤꯕꯒꯤ ꯂꯩꯍꯧꯕ ꯁꯔꯨ ꯁꯌꯥꯡꯁꯤꯡꯗꯨ ꯄꯨꯂꯞ ꯊꯦꯡꯅꯔꯦ ꯃꯗꯨ ꯎꯕꯗ ꯄꯥꯈꯪ ꯅꯍꯥ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯃꯕꯨꯛꯅꯤꯡꯗꯁꯨ ꯃꯍꯥꯛꯅ ꯅꯍꯥꯟꯈꯩ ꯆꯤꯡꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯛꯂꯤ ꯃꯁꯤꯗꯤ ꯁꯔꯨ ꯉꯥꯛꯇꯅꯤꯅ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯆꯤꯡꯅꯔꯛꯂꯤꯕꯁꯤ ꯁꯣꯏꯗꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯀꯣꯅꯨꯡ ꯑꯁꯤꯗꯁꯨ ꯇꯝꯊꯤꯔꯕ ꯁꯥ ꯀꯩꯗꯣ ꯂꯣꯟꯅ ꯆꯛꯂꯛꯄ ꯍꯧꯔꯕ ꯖꯥꯠꯂꯥ ꯑꯩꯒꯤ ꯆꯤꯡꯅꯕ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯂꯩꯔꯤꯕ ꯁꯥ ꯁꯟꯁꯤꯡꯁꯤ ꯃꯌꯦꯡ ꯑꯁꯨꯝ ꯇꯥꯔꯛꯏ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯅ ꯑꯣꯏꯔꯦꯗꯅ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯤꯉꯩ ꯅꯥꯀꯟꯗꯒꯤ ꯃꯍꯥꯛꯀ ꯊꯕꯛ ꯑꯗꯨ ꯇꯧꯃꯤꯟꯅꯕ ꯃꯈꯣꯏ ꯈꯔꯅꯁꯨ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯔꯨꯁꯤꯡꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ ꯃꯈꯣꯏꯁꯤꯡꯗꯨ ꯉꯥꯏꯍꯥꯛꯇꯤ ꯉꯛꯅ ꯀꯔꯤꯅꯣ ꯈꯟꯅ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯛꯂꯤ ꯃꯁꯤꯗꯤ ꯏꯅꯤꯡꯊꯧꯗ ꯍꯥꯏꯔꯨꯁꯤ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯆꯠꯇꯨꯅ ꯍꯧꯖꯤꯛꯃꯛ ꯄꯥꯎ ꯑꯁꯤ ꯇꯝꯂꯨꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯈꯔ ꯄꯨꯟꯅ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ ꯄꯥꯔꯤꯍꯜ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯋꯥꯈꯜꯗꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯔꯤꯅꯣ ꯃꯇꯧ ꯀꯔꯝꯅ ꯁꯥ ꯀꯩꯁꯤꯡꯗꯨꯗꯤ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯌꯧꯔꯛꯂꯤꯕ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯁꯤꯡ ꯈꯔ ꯍꯦꯟꯒꯠꯅ ꯃꯐꯝꯗꯨ ꯉꯥꯛꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯂꯥꯟꯃꯤ ꯃꯁꯤꯡ ꯈꯪꯗ ꯃꯐꯝꯗꯨꯗ ꯂꯩꯔꯕꯗꯤ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯥ ꯂꯩꯕ ꯃꯐꯝꯗꯨꯗ ꯃꯍꯥꯛꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯃꯐꯝꯗꯨ ꯉꯥꯛꯍꯜꯂꯝꯃꯤ ꯄꯥꯎ ꯑꯁꯤ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯒꯤ ꯃꯐꯝꯗꯁꯨ ꯌꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯇꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯋꯥꯈꯜꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯃꯁꯤꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯃꯌꯥꯝ ꯑꯁꯤꯅ ꯑꯁꯦꯡꯕꯁꯦ ꯈꯪꯈꯤꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯇꯧꯔꯒꯦ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯑꯩ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯎꯃꯪꯗ ꯂꯩꯔꯨꯔꯒꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯎꯃꯪꯗ ꯂꯩꯕ ꯖꯤꯕꯁꯤꯡꯗꯨ ꯆꯥꯔꯒ ꯃꯇꯝ ꯑꯁꯤ ꯂꯦꯜꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯗꯨ ꯃꯄꯨꯔꯣꯏꯕ ꯄꯥꯔꯤꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤꯡꯗꯨ ꯍꯥꯏꯔꯛꯂꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯎꯃꯪꯗ ꯂꯩꯔꯨꯁꯤꯗꯣ ꯑꯩꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯎꯃꯪꯗ ꯂꯩꯔꯛꯄꯅꯤꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯎꯃꯪꯗꯣ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯎꯃꯪꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯩꯒꯤ ꯏꯆꯟ ꯅꯨꯄꯥꯁꯤꯡꯗꯨꯅ ꯑꯩꯕꯨ ꯇꯠꯇꯅ ꯀꯧꯕꯒꯨꯝꯅ ꯊꯣꯛꯂꯤ ꯀꯨꯟꯗꯣ ꯅꯪꯒꯤ ꯋꯥꯐꯝꯁꯤ ꯍꯧꯖꯤꯛ ꯀꯣꯅꯨꯡꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯠꯂꯁꯤ ꯀꯨꯟꯗꯣꯗꯨ ꯇꯧꯁꯤꯟꯅꯔꯛꯏ ꯏꯅꯤꯡꯊꯧꯕꯨ ꯍꯥꯏꯈꯤꯕꯗꯥꯏ
ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯐꯪꯍꯟꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯃꯥꯏ ꯂꯩꯕꯤꯔꯤꯕ? ꯄꯥꯔꯤꯍꯜ ꯍꯟꯗꯛꯇꯤ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯒꯤ ꯋꯥꯐꯝꯗ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯒꯤ ꯋꯥꯐꯝꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯃꯪ ꯇꯝꯅ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯃꯪꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣ ꯃꯄꯨꯔꯣꯏꯕ ꯄꯥꯔꯤꯍꯜꯒ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯄꯥꯔꯤꯍꯜꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯂꯥꯛꯇꯨꯅ ꯎꯃꯪꯗꯨꯗ ꯂꯩꯕ ꯖꯤꯕ ꯀꯌꯥꯕꯨ ꯃꯍꯥꯛꯅ ꯐꯥꯔꯒ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯃꯍꯥꯔꯥꯅꯤ ꯉꯥꯟꯊꯣꯏꯗꯨ ꯑꯁꯨꯝ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯝꯕꯗꯒꯤ ꯇꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯩꯕ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯥꯏꯕ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯥꯟꯊꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯨꯖꯔꯛꯂꯤ꯫ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯒꯤ ꯑꯋꯥꯕ ꯍꯧꯖꯤꯛꯇꯤ ꯀꯣꯛꯂꯒꯅꯤ꯫ ꯉꯥꯟꯊꯣꯏ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯁꯟꯗꯣꯛꯅ ꯇꯥꯛꯄ ꯍꯧꯔꯛꯂꯤ, ꯅꯅꯥꯏ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯝ ꯑꯁꯤ ꯑꯆꯝꯕ ꯅꯠꯇꯦ꯫ ꯃꯁꯤ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯍꯦꯛ ꯆꯥꯕꯒ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯏꯕꯦꯝꯃꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯑꯉꯥꯡ ꯅꯋꯥ ꯑꯃ ꯃꯤꯇꯝꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯂꯩꯌꯥꯝꯁꯤꯡꯒꯤ ꯁꯣꯏꯐꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯥꯎꯖꯦꯜꯅꯤ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ ꯑꯣꯖꯥ ꯑꯃꯥꯏꯕ? ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯃꯤꯠꯇ ꯏꯆꯥ ꯍꯥꯏꯕꯗꯨ ꯎꯖꯕ ꯐꯪꯂꯒꯗꯕ? ꯏꯁ, ꯄꯥꯎꯁꯤꯗꯤ ꯇꯁꯦꯡꯅꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯅꯥꯏꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯒ, ꯍꯩ, ꯅꯈꯣꯏ ꯀꯅꯥꯅꯣ? ꯑꯣꯖꯥ ꯑꯃꯥꯏꯕꯒꯤ ꯁꯅꯥ ꯈꯧꯖꯥꯎ, ꯂꯨꯄꯥ ꯈꯧꯖꯥꯎ ꯄꯤꯅꯕ ꯊꯧꯔꯥꯡ ꯇꯧ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯔꯥꯅꯤ ꯉꯥꯟꯊꯣꯏꯁꯨ ꯊꯥ ꯂꯦꯞꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯀꯣꯅꯨꯡꯗ ꯂꯩꯔꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣ ꯀꯣꯅꯨꯡ ꯌꯧꯔꯛꯄꯒ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯔꯥꯅꯤ ꯉꯥꯟꯊꯣꯏꯒꯤ ꯄꯥꯎꯗꯨꯁꯨ ꯇꯥꯔꯦ꯫ ꯃꯍꯥꯛ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯤ꯫ ꯑꯉꯥꯡꯗꯣ ꯃꯥꯡꯍꯟꯗꯕ ꯌꯥꯔꯣꯏ꯫ ꯑꯉꯥꯡꯗꯨꯅ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯂꯕꯗꯤ ꯏꯅꯤꯡꯊꯧꯅ ꯑꯉꯥꯡꯗꯨꯕꯨ ꯍꯦꯟꯅ ꯂꯨꯞꯈꯤꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜ ꯇꯞꯅ ꯇꯞꯅ ꯃꯥꯡꯂꯛꯀꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯀꯣꯅꯨꯡꯁꯤꯗ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯔꯣꯏ꯫ ꯑꯩꯅ ꯆꯥꯈꯤꯕꯒꯤ ꯁꯔꯨꯁꯤꯡꯗꯣ ꯃꯍꯥꯔꯥꯅꯤ ꯉꯥꯟꯊꯣꯏꯒꯤ ꯀꯥꯗ ꯂꯣꯟꯅ ꯊꯝꯖꯤꯜꯂꯒꯦ꯫ ꯑꯗꯨꯒ ꯃꯥꯕꯨ ꯃꯔꯥꯜ ꯁꯤꯖꯤꯟꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯊꯧꯔꯥꯡꯂꯒꯦ꯫ ꯑꯗꯨꯕꯨ ꯅꯥꯀꯟ ꯑꯃꯔꯣꯝꯗꯗꯤ ꯄꯥꯔꯤꯍꯜ ꯃꯍꯥꯔꯥꯅꯤ ꯉꯥꯟꯊꯣꯏꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯁꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣ ꯑꯗꯨ ꯃꯍꯥꯛꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯗꯨꯃꯛ ꯃꯍꯥꯔꯥꯅꯤ ꯉꯥꯟꯊꯣꯏꯒꯤ ꯃꯐꯝꯗ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜꯗꯣ ꯃꯍꯥꯔꯥꯅꯤ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯒ ꯎꯔꯦ ꯉꯥꯟꯊꯣꯏꯒꯤ ꯃꯆꯤꯟꯕꯥꯜ ꯃꯌꯥꯗꯨꯗ ꯏ ꯃꯔꯤꯛ ꯈꯔ ꯇꯩꯔꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯟꯖꯟꯗꯕ ꯁꯥꯗꯨꯅ ꯇꯞꯅ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯤ, ꯉꯥꯟꯊꯣꯏ, ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯆꯤꯟ ꯃꯌꯥꯗ ꯇꯩꯔꯤꯕꯗꯨꯗꯤ? ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯍꯩꯁꯤ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯗꯨ ꯐꯠ ꯂꯥꯎꯅ ꯊꯣꯛꯂꯛꯇꯨꯅ ꯉꯥꯟꯊꯣꯏꯅ ꯋꯥꯍꯩ ꯑꯃ ꯈꯨꯝꯕ ꯉꯝꯗ꯭ꯔꯤꯉꯩ ꯐꯠ ꯑꯁꯥꯎꯕ ꯈꯣꯟꯊꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯋꯥꯐꯝ ꯑꯃꯇ ꯍꯪꯒꯠꯆꯒꯦ꯫ ꯍꯟꯗꯛ ꯃꯔꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯇꯝꯊꯤꯔꯕ ꯁꯥ ꯀꯩꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯖꯤꯕ ꯀꯌꯥꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯆꯥꯊꯣꯛꯂꯝꯕꯒꯤ ꯄꯥꯎ ꯀꯌꯥ ꯇꯥꯔꯛꯂꯤꯕꯁꯦ ꯑꯩꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯕ ꯉꯝꯂꯦ꯫ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ? ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯒꯤ ꯋꯥꯐꯝꯁꯦ ꯇꯥꯕꯗ ꯄꯥꯔꯤꯍꯜ ꯑꯃꯗꯤ ꯉꯥꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯑꯁꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯍꯪꯂꯛꯂꯤ, ꯀꯅꯥꯅꯣ ꯃꯤꯁꯛ ꯑꯗꯣ? ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣ ꯋꯥꯍꯪ ꯑꯗꯨꯗ ꯉꯥꯟꯊꯣꯏꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯉꯥꯟꯊꯣꯏꯗ ꯇꯝꯗꯨꯅ ꯊꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯏꯆꯦ, ꯀꯔꯤꯒꯤ ꯈꯪꯁꯤꯟꯅꯗꯕ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯅ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯈꯪꯅꯔꯛꯀꯗꯕ꯫ ꯏꯆꯦꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤꯕ ꯁꯥ ꯁꯟꯁꯤꯡ ꯑꯁꯤꯕꯨ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯤꯕꯁꯤ ꯏꯆꯦꯅ ꯅꯠꯇꯦ ꯍꯥꯏꯁꯤꯔꯥ? ꯏꯃꯤꯠ ꯑꯁꯤꯅ ꯎꯍꯧꯔꯕꯅꯤ꯫ ꯉꯔꯥꯡꯗꯤ ꯑꯩꯅ ꯏꯆꯦꯗ ꯆꯤꯡꯅꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ,
ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯊꯣꯛꯂꯦ꯫ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯄꯥꯔꯤꯍꯜ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯗꯨ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯦ ꯊꯥꯖꯕꯤꯗ꯭ꯔꯒꯗꯤ ꯏꯆꯦꯒꯤ ꯀꯥ ꯑꯁꯤꯗ ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯆꯥꯈꯤꯕꯒꯤ ꯑꯔꯦꯝꯕ ꯁꯔꯨ ꯁꯌꯥꯡꯗ ꯑꯣꯏꯔꯕꯁꯨ ꯊꯦꯡꯅꯒꯅꯤ ꯈꯟꯖꯩ꯫ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ, ꯏꯆꯦꯒꯤ ꯆꯤꯟꯕꯥꯟ ꯃꯌꯥꯗ ꯄꯛꯂꯤꯕꯁꯦ ꯏꯅꯤ꯫ ꯏꯅꯤꯡꯊꯧꯕꯨ ꯎꯕꯤꯗꯕ꯭ꯔꯥ? ꯋꯥꯐꯝ ꯑꯃꯅ ꯏꯆꯦꯒꯤ ꯄꯤꯕꯣꯛꯅꯨꯡꯗ ꯇꯝꯂꯛꯂꯤꯕ ꯑꯉꯥꯡꯁꯦ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥ ꯅꯠꯇꯦ, ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤꯅꯤ? ꯅꯤꯡꯊꯧ ꯄꯥꯔꯤꯍꯜ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯒꯤ ꯋꯥꯐꯝꯗꯣ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯅꯥꯏ ꯈꯔꯗ ꯉꯥꯟꯊꯣꯏꯒꯤ ꯀꯥ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯖꯤꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯅ ꯊꯧꯔꯥꯡꯈꯤꯕ ꯑꯗꯨꯃꯛ ꯊꯣꯛꯂꯦ꯫ ꯉꯥꯟꯊꯣꯏ ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯇꯅ ꯃꯔꯥꯜ ꯂꯩꯕ ꯇꯥꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜꯁꯨ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯕꯨ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯈꯤꯗꯨꯅ ꯃꯍꯥꯔꯥꯅꯤ ꯉꯥꯟꯊꯣꯏꯕꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯥꯎꯕ ꯍꯦꯟꯈꯤꯕꯅ ꯉꯥꯟꯊꯣꯏꯒꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯀꯣꯊꯣꯛꯇꯨꯅ ꯎꯃꯪꯗ ꯊꯥꯈꯤꯔꯝꯃꯤ, ꯑꯃꯗꯤ ꯉꯥꯟꯊꯣꯏꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯅ ꯂꯧꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯍꯥꯔꯥꯅꯤ ꯉꯥꯟꯊꯣꯏ ꯀꯣꯅꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯣꯊꯣꯛꯇꯨꯅ ꯊꯥꯗꯣꯔꯛꯂꯕꯗ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯌꯥꯝꯅ ꯋꯥꯅ ꯆꯠꯂꯝꯃꯤ꯫ ꯃꯁꯥꯗꯁꯨ ꯉꯁꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯃꯍꯥꯛꯅ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯈꯜꯂꯨꯗꯦ꯫ ꯃꯍꯥꯛ ꯃꯁꯥꯗꯨ ꯋꯥꯕ ꯍꯦꯟꯃꯟꯕꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯅꯥꯁꯣꯟ ꯄꯤꯛꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯏꯅꯤꯡꯊꯧ, ꯀꯔꯤꯒꯤ ꯅꯅꯥꯏ ꯑꯩꯕꯨ ꯑꯗꯨꯛ ꯊꯥꯖꯕ ꯊꯝꯕꯤꯗ꯭ꯔꯤꯕ? ꯏꯅꯤꯡꯊꯧꯅ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯕꯨ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯊꯥꯖꯕ ꯊꯝꯕꯤꯔꯝꯂꯕꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯃꯣꯏ꯫ ꯏꯅꯤꯡꯊꯧꯒ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯒꯁꯨ ꯂꯥꯞꯅꯔꯝꯂꯣꯏꯀꯣ꯫ ꯉꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯩꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯣꯏꯗꯅ ꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯀꯅꯥ? ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯩꯁ, ꯀꯔꯤꯅꯣ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ? ꯑꯩ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯏꯆꯥ ꯑꯁꯤꯒꯤ ꯈꯟꯗꯨꯅ ꯊꯋꯥꯏ ꯍꯤꯡꯗꯕ ꯌꯥꯗꯦ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯝꯊꯤꯔꯕ ꯁꯥ ꯀꯩꯒꯤꯅꯤ? ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯥꯏꯀꯩ ꯈꯪꯗ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯕ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯈꯣꯡꯗ ꯎꯔꯤ ꯑꯃꯗ ꯂꯧꯁꯤꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯇꯨꯁꯤꯟꯕ ꯑꯗꯨꯗ ꯉꯥꯟꯊꯣꯏ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯃꯅꯥꯛ ꯅꯛꯅ ꯀꯩꯖꯥꯎ ꯑꯃ ꯐ꯭ꯔꯪ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯑꯝꯃꯤ꯫ ꯀꯩꯖꯥꯎꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯥꯟꯊꯣꯏꯒꯤ ꯃꯁꯥꯗꯨꯕꯨ ꯃꯅꯝ ꯁꯨꯠꯅꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯀꯩꯖꯥꯎ ꯑꯗꯨꯒꯤ ꯃꯁꯥꯗ ꯇꯥ ꯑꯃꯅ ꯐꯥꯎꯗꯨꯅ ꯆꯠꯈꯤ꯫ ꯀꯩꯖꯥꯎꯗꯨ ꯑꯗꯨꯅ ꯇꯧꯕ ꯑꯗꯨꯗꯗꯤ ꯃꯁꯥꯗꯣ ꯅꯥꯕꯅ ꯃꯈꯥꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ꯫ ꯃꯇꯝꯗꯨꯗ ꯁꯥ ꯇꯥꯟꯕ ꯅꯨꯄꯥ ꯑꯅꯤ ꯐ꯭ꯔꯪ ꯂꯥꯎꯅ ꯑꯃꯨꯛ ꯀꯩꯖꯥꯎ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯏꯔꯛꯂꯤꯕ ꯊꯥꯡꯗꯨꯅ ꯀꯩꯖꯥꯎ ꯑꯗꯨꯒꯤ ꯃꯁꯥꯗ ꯃꯁꯤꯡ ꯈꯪꯗꯅ ꯌꯥꯜꯂꯝꯃꯤ꯫ ꯀꯩꯖꯥꯎ ꯑꯗꯨ ꯁꯥ ꯇꯥꯟꯕ ꯑꯅꯤꯗꯨꯅ ꯑꯗꯨꯅ ꯇꯧꯕ ꯑꯗꯨꯗꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯊꯋꯥꯏꯗꯨ ꯊꯥꯔꯝꯃꯤ꯫ ꯀꯩꯖꯥꯎꯗꯣ ꯍꯥꯠꯈ꯭ꯔꯕꯗ ꯁꯥ ꯇꯥꯟꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯥꯟꯊꯣꯏꯒꯤ ꯃꯤꯍꯨꯟ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯟꯊꯣꯏꯒꯤ ꯃꯤꯍꯨꯟꯗꯨ ꯌꯦꯡꯂꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯤꯍꯨꯟ ꯐꯪꯂꯤ, ꯌꯥꯝꯅ ꯊꯨꯅ ꯅꯨꯄꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯪꯗ ꯄꯨꯅꯕ ꯇꯧꯁꯤ꯫ ꯍꯣꯏ ꯃꯔꯨꯞ, ꯑꯗꯨꯗꯤ ꯑꯩꯅ ꯀꯩꯖꯥꯎ ꯑꯁꯤ ꯄꯨꯔꯛꯂꯒꯦ, ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯤ ꯑꯁꯤ ꯄꯝꯗꯨꯅ ꯄꯨꯔꯛꯂꯨ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯍꯥꯔꯥꯅꯤ ꯉꯥꯟꯊꯣꯏ ꯃꯈꯣꯏꯒꯤ ꯈꯨꯟ ꯃꯆꯥ ꯑꯗꯨ ꯇꯝꯅ ꯄꯨꯔꯛꯇꯨꯅ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯑꯗꯨꯕꯨꯁꯨ ꯐꯖꯅ ꯃꯐꯝꯗꯨꯗ ꯂꯩꯕ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯀꯧꯗꯨꯅ ꯐꯖꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯟꯊꯣꯏꯒꯤ ꯑꯅꯥꯕ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗ, ꯉꯥꯏꯍꯥꯛ ꯄꯥꯈꯠꯈꯤꯕ ꯑꯃꯗꯤ ꯌꯩꯁꯟꯈꯤꯕ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯠ ꯑꯅꯤꯗꯤ ꯌꯥꯎꯗꯦꯅꯦ, ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯤꯇꯥꯡꯕꯤꯅꯤ꯫ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟꯅ ꯇꯥꯏ꯫ ꯑꯍꯜ ꯅꯨꯄꯤꯗꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯏ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ, ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯎꯃꯪꯗꯨꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗ ꯉꯁꯥꯏ ꯉꯥꯟꯊꯣꯏꯕꯨ ꯄꯨꯔꯛꯈꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯦꯟ, ꯃꯗꯨꯗꯤ ꯅꯁꯨꯁꯤꯡꯅ ꯈꯪꯖꯍꯧꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯦꯡꯅꯕꯗꯗꯤ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ ꯃꯇꯨꯡ ꯈꯪꯕ ꯍꯥꯏꯕ ꯑꯗꯨꯅꯤ꯫
ꯑꯁꯨꯝꯅ ꯄꯨꯡ ꯈꯔ ꯍꯧꯖꯤꯟꯈꯤ꯫ ꯉꯥꯟꯊꯣꯏ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯀꯥꯎꯊꯣꯛꯂꯨꯗꯨꯅ ꯃꯁꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯇꯨꯃꯤꯟꯅ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯗꯁꯨ ꯃꯑꯣꯡ ꯈꯜꯂꯛꯂꯤ꯫ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯥꯏꯗꯅꯣ? ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦꯗꯅ꯫ ꯍꯩ, ꯅꯈꯣꯏ ꯀꯅꯥꯅꯣ? ꯏꯁꯨ ꯅꯨꯄꯤ ꯑꯁꯦ ꯒ꯭ꯌꯥꯟ ꯂꯥꯛꯂꯦꯅꯦ꯫ ꯉꯥꯟꯊꯣꯏ ꯇꯞꯅ, ꯀꯅꯥ? ꯉꯥꯟꯊꯣꯏꯒꯤ ꯋꯥꯐꯝꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯗꯨ ꯇꯝꯅ ꯄꯨꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯑꯃꯗ ꯆꯤꯊꯗ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯤꯕꯤꯔꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯂꯤꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯤ꯫ ꯏꯁꯨꯕꯨ ꯀꯅꯥꯅꯣ? ꯃꯇꯧ ꯀꯔꯝꯅ ꯁꯨꯛꯂꯕ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯅꯇꯣꯝꯇ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕ? ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗ ꯉꯥꯟꯊꯣꯏꯗꯨ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯤ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯁꯤꯕꯨ ꯍꯥꯏꯔꯁꯤꯔꯥ? ꯑꯩ ꯍꯥꯏꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯈꯣꯏꯁꯤꯡꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯑꯩ ꯍꯤꯡꯂꯤ, ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯈ꯭ꯔꯕꯗꯤ ꯑꯩꯗ ꯅꯠꯇꯅ ꯑꯩꯒꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯏꯆꯥ ꯑꯁꯤꯁꯨ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯇꯥꯕ ꯌꯥꯏ꯫ ꯑꯩꯒꯤ ꯑꯁꯦꯡꯕꯁꯦ ꯍꯥꯏꯗꯣꯛꯂꯔꯣꯏꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯑꯣꯏꯗꯕ ꯋꯥꯔꯤ ꯑꯃ ꯁꯥꯖꯤꯟꯗꯨꯅ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯕꯣ, ꯅꯁꯨꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯤꯅꯤ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯅꯁꯨꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯃꯥ ꯏꯄꯥꯁꯨ ꯃꯁꯛ ꯈꯪꯖꯔꯛꯇꯦ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯍꯥꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯠꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯃꯤꯠ ꯑꯗꯨꯕꯨ ꯍꯤꯡꯅ ꯀꯣꯊꯣꯛꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯗꯨꯅ ꯑꯁꯨꯛꯄ ꯎꯃꯪꯗꯨꯗ ꯀꯅꯥꯁꯨ ꯈꯪꯅꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯕꯨ ꯄꯨꯔꯛꯇꯨꯅ ꯃꯐꯝꯗꯨꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯕꯣꯛꯈꯣꯏꯅ ꯅꯁꯨ ꯑꯩꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯏꯆꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯉꯥꯟꯊꯣꯏꯒꯤ ꯁꯥꯁꯤꯟꯅꯕ ꯋꯥꯔꯤꯗꯨꯗ ꯊꯥꯖꯔꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯇ ꯅꯠꯇꯦ, ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯈꯨꯟꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯨꯁꯨ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯨꯗ ꯊꯥꯖꯔꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯅꯔꯝꯃꯤ ꯑꯃꯗꯤ ꯉꯥꯟꯊꯣꯏꯕꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯈꯨꯟꯗꯨꯒꯤ ꯈꯨꯜꯂꯥꯛꯄ ꯆꯥꯎꯔꯦꯜꯅ ꯑꯁꯨꯝꯅ ꯐꯠ ꯍꯥꯏꯔꯛꯂꯤ꯫ ꯀꯔꯤꯒꯤ ꯏꯆꯜꯅ ꯋꯥꯈꯜ ꯋꯥꯒꯅꯤ? ꯏꯕꯨꯡꯒꯤꯁꯤꯗ ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯂꯩꯌꯨ꯫ ꯏꯕꯨꯡꯒꯤ ꯌꯨꯝ ꯑꯁꯤꯗꯇ ꯅꯠꯇꯅ ꯈꯨꯟ ꯑꯁꯤꯗ ꯏꯆꯟꯒꯤ ꯊꯣꯡ ꯆꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯟꯒꯦ ꯈꯜꯂꯨꯔꯅꯨ꯫ ꯈꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯎ꯫ ꯑꯗꯨꯒ ꯏꯆꯟꯒꯤ ꯐꯪꯖꯒꯗꯧꯔꯤꯕ ꯑꯉꯥꯡꯗꯨꯁꯨ ꯅꯕꯨꯡ ꯑꯩꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯁꯛꯅꯤ ꯌꯣꯛꯀꯅꯤ꯫ ꯉꯥꯟꯊꯣꯏ ꯑꯗꯨ ꯈꯨꯜꯂꯥꯛꯄ ꯆꯥꯎꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯉꯥꯟꯊꯣꯏ ꯑꯄꯤꯛꯄ ꯈꯨꯟ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯗ ꯈꯨꯟꯖꯥꯁꯤꯡꯗꯨꯒ ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯟꯊꯣꯏꯒꯤ ꯃꯁꯥꯗ ꯁꯣꯛꯈꯤꯕ ꯑꯅꯥꯕ ꯑꯗꯨꯁꯨ ꯅꯣꯡꯃꯒꯤ ꯇꯞꯅ ꯐꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯈꯨꯜꯂꯥꯛꯄ ꯆꯥꯎꯔꯦꯜꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯁꯨ ꯊꯥ ꯂꯦꯞꯁꯤꯜꯂꯛꯑꯝꯃꯤ꯫ ꯊꯥ ꯀꯌꯥ ꯈꯪꯍꯧꯗꯅ ꯍꯧꯖꯤꯟꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯅꯤ꯫ ꯉꯥꯟꯊꯣꯏꯒꯤ ꯃꯕꯨꯛ ꯑꯗꯨ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯍꯥꯛꯀ ꯄꯨꯟꯅ ꯂꯩꯕ ꯆꯥꯎꯔꯦꯜꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯤ꯫ ꯏꯆꯦ ꯉꯥꯟꯊꯣꯏ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯁꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯎꯏ꯫ ꯅꯃꯥꯏ ꯅꯃꯤꯠ ꯑꯁꯤꯁꯨ ꯍꯨꯃꯥꯡꯇꯅ ꯂꯣꯏꯅ ꯆꯣꯠꯂꯤ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩꯒꯤ ꯑꯉꯥꯡ ꯑꯁꯦ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯀꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ꯫ ꯆꯥꯎꯔꯦꯜꯒꯤ ꯃꯆꯟꯅꯨꯄꯤꯗꯣ ꯉꯥꯟꯊꯣꯏꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯉꯥꯟꯊꯣꯏꯕꯨ ꯍꯥꯟꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯐꯝꯍꯜꯂꯝꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯍꯥꯊꯨ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯏꯆꯦ, ꯅꯅꯥꯎꯕꯨ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯅꯅꯥꯎ ꯏꯕꯦꯟ ꯄꯨꯗꯨꯅ ꯊꯨꯅꯃꯛ ꯂꯥꯛꯆꯒꯦ꯫ ꯉꯥꯟꯊꯣꯏ ꯌꯥꯝꯅ ꯋꯥꯅ ꯆꯥꯎꯔꯦꯜꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯗꯨꯅ ꯆꯩꯅꯥꯗꯨ ꯈꯪꯍꯧꯏ꯫ ꯑꯁꯨꯝꯅ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯉꯥꯟꯊꯣꯏ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫
ꯉꯥꯟꯊꯣꯏꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯐꯪꯖꯕꯗꯣ ꯈꯨꯟꯗꯨꯒꯤ ꯈꯨꯟꯖꯥ ꯄꯨꯝꯕꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯣ ꯉꯥꯟꯊꯣꯏꯒꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯉꯥꯟꯊꯣꯏ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯄꯝꯗꯨꯅ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯃꯥꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯦ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯣꯠꯇꯨꯅ ꯊꯝꯅꯕ ꯊꯧꯔꯥꯡ ꯁꯤꯜꯂꯤꯕ ꯑꯁꯤꯒꯤꯗꯃꯛ ꯅꯍꯥꯛ ꯑꯁꯦ ꯑꯆꯝꯕ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕ ꯑꯁꯦ ꯏꯃꯥꯅ ꯀꯅꯥꯗꯁꯨ ꯍꯥꯏꯈ꯭ꯔꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯂꯨꯔꯕ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯃꯤꯄꯥꯏꯕ ꯑꯀꯤꯕ ꯄꯣꯛꯏꯅꯦ ꯏꯃꯥꯒꯤ ꯁꯅꯥ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯖꯩ꯫ ꯏꯃꯥꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯅ ꯁꯅꯥ ꯍꯥꯏꯅ ꯀꯧꯒꯦꯀꯣ꯫ ꯅꯄꯥꯕꯨ ꯏꯃꯥꯅ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯁꯛꯂꯣꯜꯂꯛꯏ ꯍꯥꯏꯅ ꯏꯃꯥꯕꯨ ꯇꯨꯡꯗ ꯋꯥꯔꯧꯔꯛꯀꯅꯨꯀꯣ ꯏꯆꯥꯅ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯜꯁꯨ ꯃꯆꯥꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯁꯤ ꯆꯥꯎꯔꯦꯜꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯆꯥꯎꯔꯦꯜꯅ ꯉꯥꯟꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯏꯔꯤꯛ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯁꯨꯅ ꯅꯤꯡꯊꯤꯖꯅ ꯃꯆꯥꯛ ꯈꯥꯏꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯅꯥꯕꯨ ꯃꯈꯨꯠꯇ ꯍꯩꯅꯧ ꯑꯃ ꯄꯥꯏꯗꯨꯅ ꯀꯟꯅ ꯃꯃꯥ ꯉꯥꯟꯊꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯜꯂꯛꯂꯤ꯫ ꯇꯨꯡꯗꯁꯨ ꯏꯔꯤꯛꯇꯣ ꯀꯟꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯄꯒꯤ ꯃꯃꯤ ꯎꯔꯤ꯫ ꯉꯥꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯄꯥꯈꯠꯅ "ꯍꯩ ꯁꯅꯥ, ꯏꯔꯤꯛ, ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯞꯅ ꯂꯥꯛꯎꯅꯦ, ꯁꯣꯏꯗꯅ ꯇꯨꯁꯤꯟꯕ ꯇꯥꯔꯦ." ꯁꯅꯥ ꯆꯦꯜꯂꯝꯕꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯍꯩꯅꯧꯗꯨ ꯐꯠ ꯄꯤꯁꯤꯜꯂꯤ꯫ "ꯏꯃꯥ, ꯍꯩꯅꯧꯁꯦ ꯈꯥꯏꯕꯤꯌꯣ, ꯑꯗꯨꯒ ꯏꯔꯤꯛ ꯑꯩꯈꯣꯏ ꯑꯅꯤ ꯌꯦꯟꯅꯔꯒ ꯆꯥꯒꯦ." "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯩꯅꯧ ꯑꯁꯦ ꯀꯗꯥꯏꯗꯒꯤꯅꯣ?" ꯏꯔꯤꯛꯅ "ꯑꯗꯨꯕꯨꯔꯣ, ꯃꯃꯥꯡꯒꯤ ꯏꯄꯨꯍꯣꯏꯒꯤ ꯍꯤꯡꯈꯣꯜꯗꯣ, ꯑꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯕꯗꯣ, ꯑꯗ ꯁꯅꯥꯅ ꯀꯥꯔꯒ ꯍꯦꯛꯂꯛꯏꯅꯤ." ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯉꯥꯟꯊꯣꯏꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯝꯕꯁꯤꯡꯗꯨꯁꯨ ꯌꯥꯎꯅ ꯉꯛꯅ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯌꯦꯡꯅꯔꯛꯂꯤ꯫ ꯉꯥꯟꯊꯣꯏ ꯉꯛꯅ "ꯑꯍꯥ, ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯛ ꯋꯥꯡꯈ꯭ꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯔꯤꯕ?" ꯋꯥꯐꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯅꯩ꯫ ꯃꯇꯧꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯛꯅꯔꯝꯃꯤ ꯃꯌꯥꯝꯗꯣ꯫ ꯏꯔꯤꯛꯅ "ꯁꯅꯥꯗꯤꯅꯦ, ꯑꯆꯧꯕ ꯆꯥꯎꯔꯕ ꯎꯖꯥꯎ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯀꯥꯕ ꯉꯝꯃꯦ꯫ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯊꯕꯛꯁꯦ ꯌꯥꯝꯅ ꯊꯤꯅ ꯉꯝꯖꯥꯅꯤ." ꯋꯥꯐꯝꯗ ꯇꯥꯕꯗ ꯉꯥꯟꯊꯣꯏꯒ ꯂꯩꯃꯤꯟꯅꯔꯝꯕ ꯅꯨꯄꯤ ꯑꯃꯅ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥꯒꯤ ꯃꯁꯥꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ "ꯏꯔꯤꯛꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ ꯏꯆꯦ ꯉꯥꯟꯊꯣꯏ꯫ ꯑꯩꯅꯁꯨ ꯅꯣꯡꯃ ꯎꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯁꯅꯥꯅ ꯎꯆꯥꯟ ꯄꯥꯝꯕꯤ ꯑꯋꯥꯡꯕ ꯑꯃꯒꯤ ꯃꯊꯛꯇ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯀꯥꯈꯠꯈꯤꯕ꯫ ꯁꯅꯥ ꯑꯁꯦ ꯏꯆꯦ ꯑꯆꯝꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯣꯏꯗꯧꯔꯤ." ꯁꯅꯥꯗꯨꯅ ꯐꯦꯠ ꯇꯧꯏ꯫ ꯏꯔꯤꯛ ꯐꯠ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ "ꯑꯩꯗꯤ." ꯅꯨꯄꯤꯗꯨ ꯅꯣꯛꯂꯒ ꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯏꯔꯤꯛꯀꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ "ꯏꯆꯥ ꯏꯔꯤꯛꯁꯨꯅꯦ, ꯏꯆꯥ ꯁꯅꯥꯗꯒꯤ ꯀꯩꯁꯨ ꯆꯥꯡ ꯇꯥꯗꯦ꯫ ꯏꯆꯥ ꯏꯔꯤꯛꯁꯨ ꯍꯌꯦꯡ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯕ ꯀꯥꯟꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯀꯗꯣꯏꯅꯤ." ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯊꯥ ꯀꯌꯥ, ꯆꯍꯤ ꯀꯌꯥ ꯍꯧꯖꯤꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯑꯃꯗꯤ ꯏꯔꯤꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯦ꯫ ꯃꯆꯥꯅ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯄꯗꯨ ꯎꯕꯗ ꯉꯥꯟꯊꯣꯏꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯃꯅꯥꯛꯇꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯃꯁꯥꯗꯨ ꯇꯥꯎꯗꯨꯅ ꯂꯩꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯉꯁꯥꯏꯗꯅꯤ ꯃꯆꯥ ꯁꯅꯥꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯀꯅꯥꯅꯣ, ꯑꯄꯣꯛꯄꯒꯤ ꯍꯤꯔꯝꯗ ꯍꯪꯂꯝꯕ ꯑꯗꯨ꯫ ꯃꯍꯥꯛ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯏꯃꯥ, ꯉꯁꯤꯗꯤ ꯍꯥꯏꯕꯤꯌꯨ, ꯑꯩꯒꯤ ꯏꯄꯥ ꯀꯅꯥꯅꯣ? ꯑꯩꯒꯤ ꯑꯄꯣꯛꯄ ꯀꯅꯥꯅꯣ ꯏꯃꯥ?" ꯉꯥꯟꯊꯣꯏ ꯈꯨꯝꯗꯦ꯫ ꯁꯅꯥꯒꯤ ꯋꯥꯗꯨ ꯇꯨꯃꯤꯟꯅ ꯃꯍꯥꯛꯅ ꯊꯞꯆꯤꯜꯂꯤꯕ ꯐꯤꯗꯨ ꯊꯨꯞꯆꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯁꯅꯥ ꯃꯃꯥ ꯉꯥꯟꯊꯣꯏꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯍꯪꯂꯛꯂꯤ꯫ "ꯏꯃꯥ, ꯅꯆꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯦ ꯃꯇꯝ ꯀꯨꯏꯔꯛꯂꯦ꯫ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥꯅ ꯄꯥꯕꯒꯤ ꯃꯁꯛ ꯇꯥꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ? ꯑꯩ ꯑꯁꯤ ꯏꯃꯥ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯑꯩꯁꯤ ꯏꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯍꯥꯏꯕ ꯑꯗꯨꯔꯥ? ꯏꯃꯥ,
ꯑꯗꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯆꯥꯒꯤ ꯃꯐꯝꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯒꯗꯧꯔꯤꯒꯦ? ꯉꯥꯟꯊꯣꯏ ꯁꯅꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯋꯥꯈꯜꯗ ꯁꯅꯥ, ꯏꯃꯥꯅ ꯍꯥꯏꯅꯤꯡꯗꯕ ꯅꯠꯇꯦ, ꯏꯃꯥꯅ ꯍꯦꯟꯅ ꯍꯥꯏꯅꯤꯡꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯏꯃꯥꯅ ꯍꯥꯏꯔꯨꯔꯒ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯏꯃꯥ ꯃꯤꯄꯥꯏꯕ ꯄꯣꯛꯏꯅꯤ. ꯑꯁꯤ ꯈꯟꯗꯨꯅ ꯉꯥꯟꯊꯣꯏ ꯍꯟꯗꯛꯇꯤ ꯁꯅꯥꯗ ꯁꯥꯔꯨꯞ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛꯅ ꯁꯅꯥ, ꯏꯃꯥꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯏꯃꯥꯗ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯇꯣꯏꯅ ꯍꯧꯗꯣꯔꯛꯀꯅꯨ. ꯏꯃꯥꯅ ꯍꯌꯦꯡ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯍꯥꯏꯅ. ꯅꯪ ꯏꯃꯥꯒꯤ ꯋꯥꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯥ? ꯅꯐꯤ ꯂꯣꯏꯁꯤꯜꯂꯣ. ꯏꯃꯥ ꯅꯪꯒꯤ ꯆꯥꯛ ꯊꯤꯔꯝꯂꯒꯦ. ꯏꯃꯥ! ꯉꯥꯟꯊꯣꯏ ꯇꯥꯏ ꯃꯆꯥꯅ ꯃꯥꯕꯨ ꯀꯧꯍꯧꯔꯤꯕꯗꯣ. ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯈꯜꯂꯝꯕ ꯋꯥꯈꯜꯗꯨ ꯉꯥꯟꯊꯣꯏ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟꯂꯛꯂꯤ. ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯟꯖꯩ. ꯀꯌꯥꯝ ꯀꯨꯏꯅ ꯏꯆꯥꯒꯤ ꯃꯐꯝꯗ ꯂꯣꯠꯀꯅꯤ? ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯥꯏꯗꯕ ꯌꯥꯔꯣꯏ. ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈꯤ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯆꯥꯎꯔꯦꯜꯅ ꯃꯆꯥꯅꯨꯄꯥ ꯏꯔꯤꯛ ꯑꯃꯗꯤ ꯁꯅꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯅꯈꯣꯏ ꯑꯅꯤꯃꯛ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯆꯞ ꯆꯥꯅ ꯐꯥꯔꯦ. ꯃꯗꯨꯒꯤ ꯃꯊꯛꯇꯁꯨ ꯅꯍꯩ-ꯅꯁꯤꯡꯁꯨ ꯅꯤꯡꯊꯤꯖꯅ ꯂꯣꯏꯅ ꯍꯩꯅꯔꯦ. ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯄꯥꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯒꯅꯤ. ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯅ ꯇꯨꯡꯗ ꯈꯨꯟꯁꯦ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯇꯧꯔꯝꯕ ꯊꯕꯛ ꯈꯨꯗꯤꯡ ꯇꯧꯔꯒꯗꯕꯅꯤ. ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯏꯔꯤꯛ ꯑꯃꯗꯤ ꯁꯅꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯑꯃꯒ ꯑꯃꯨꯛꯇꯪ ꯌꯦꯡꯂꯤ. ꯆꯥꯎꯔꯦꯜꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ. ꯌꯦꯡꯉꯨ, ꯃꯥꯡꯗ ꯍꯧꯔꯤꯕ ꯁꯦꯝ ꯄꯥꯝꯕꯤ ꯑꯁꯤ. ꯃꯁꯤꯗ ꯄꯥꯜꯂꯤꯕ ꯁꯦꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯑꯉꯧꯕ ꯃꯆꯨꯅ ꯂꯩꯏ ꯑꯣꯏꯅ ꯁꯦꯝ ꯑꯅꯤꯒꯤ ꯃꯊꯛꯇ ꯅꯈꯣꯏ ꯅꯁꯥ ꯅꯁꯥꯒꯤ ꯅꯃꯤꯡ ꯊꯥꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ. ꯃꯗꯨ ꯅꯈꯣꯏ ꯑꯅꯤꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯥꯞꯄ ꯇꯦꯟꯖꯩꯅ ꯍꯦꯛꯇꯨꯅ ꯏꯐꯝꯗ ꯁꯤꯟꯅꯒꯗꯕꯅꯤ. ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯁꯅꯥ ꯑꯃꯗꯤ ꯏꯔꯤꯛꯇꯨ ꯄꯨꯟꯅ ꯍꯣꯏ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯅ ꯍꯧꯔꯤꯕ ꯃꯈꯣꯡ ꯇꯝꯅ ꯂꯥꯛꯑꯝꯃꯤ. ꯑꯗꯨꯒ ꯄꯥꯝꯕꯤꯗꯨꯕꯨ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯃꯤꯠꯁꯤꯡꯗꯨ ꯎꯏꯁꯤꯟꯅꯈ꯭ꯔꯦ. ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯅꯔꯤꯕ ꯇꯦꯟꯖꯩꯗꯨꯅ ꯃꯄꯥ ꯆꯥꯅ ꯇꯝꯈ꯭ꯔꯦ. ꯑꯗꯨꯒ ꯇꯦꯟꯗꯨ ꯀꯥꯞꯈ꯭ꯔꯦ. ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯏꯔꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯆꯨꯝꯅ ꯇꯥꯕ ꯉꯝꯍꯧꯗ꯭ꯔꯦ. ꯁꯅꯥꯗꯤ ꯆꯨꯝꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯍꯛꯄ ꯁꯦꯝꯗꯨ ꯇꯦꯟꯖꯩꯗꯨꯅ ꯍꯦꯛꯂꯒ ꯆꯥꯎꯔꯦꯜꯒꯤ ꯃꯐꯝꯗ ꯀꯠꯈ꯭ꯔꯦ. ꯆꯥꯎꯔꯦꯜꯁꯨ ꯁꯅꯥꯅ ꯄꯤꯔꯛꯂꯤꯕ ꯁꯦꯝꯗꯨ ꯍꯔꯥꯎꯅ ꯂꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ. ꯆꯥꯡꯌꯦꯡ ꯑꯁꯤ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯉꯁꯤꯗꯒꯤ ꯏꯄꯥꯒꯤ ꯏꯍꯨꯠ ꯑꯁꯤ ꯅꯪꯅ ꯁꯤꯜꯂꯒꯗꯕꯅꯤ. ꯆꯥꯎꯔꯦꯜꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯦꯞꯂꯝꯕ ꯏꯔꯤꯛ ꯑꯗꯨ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ. ꯍꯦꯔꯥ ꯄꯥꯕ, ꯃꯗꯨ ꯌꯥꯔꯣꯏꯗ. ꯅꯆꯥꯅ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏꯊꯤꯔꯕꯁꯨ ꯄꯥꯕꯒꯤ ꯇꯨꯡꯗ ꯃꯍꯨꯠ ꯁꯤꯜꯍꯧꯒꯗꯕꯗꯤ ꯅꯆꯥ ꯑꯩꯍꯥꯛꯅꯤ. ꯀꯔꯝꯅ ꯁꯅꯥꯅ ꯁꯤꯜꯍꯧꯗꯣꯏꯅꯣ? ꯃꯍꯥꯛꯇꯤ ꯈꯨꯟ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯈꯨꯟꯖꯥꯁꯨ ꯅꯠꯇꯦ. ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯍꯥꯛꯇꯤ ꯃꯄꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ. ꯄꯥꯕꯒꯤ ꯀꯔꯤ ꯋꯥꯈꯜꯅ ꯁꯅꯥꯗ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯤꯟꯅꯒꯦ ꯈꯟꯕꯤꯔꯤꯕꯅꯣ? ꯋꯥꯐꯝꯁꯤ ꯅꯆꯥ ꯌꯥꯖꯕ ꯉꯝꯖꯔꯣꯏ. ꯆꯥꯎꯔꯦꯜ ꯏꯔꯤꯛꯀꯤ ꯋꯥꯗ ꯁꯥꯎꯅ ꯏꯔꯤꯛ, ꯃꯁꯤ ꯅꯄꯥ ꯑꯩꯅ ꯂꯧꯕ ꯐꯤꯔꯦꯞꯅꯤ. ꯃꯁꯤꯗ ꯅꯪꯒꯤ ꯑꯌꯥꯕ ꯑꯃꯨꯛ ꯂꯧꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯆꯥꯡꯌꯦꯡ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗꯁꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕ ꯑꯗꯨꯅꯤ. ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯗꯨꯅ ꯇꯨꯡꯗ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯜꯍꯧꯒꯗꯕꯅꯤ ꯍꯥꯏꯅ. ꯃꯗꯨꯗ ꯅꯪꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯈ꯭ꯔꯤꯕ ꯑꯗꯨꯗꯤ. ꯑꯗꯨꯒ ꯑꯃꯅ ꯁꯅꯥꯕꯨ ꯀꯅꯥꯅ ꯈꯨꯟ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯅꯠꯇꯦ ꯍꯥꯏꯔꯤꯕ? ꯃꯍꯥꯛ ꯈꯨꯟ ꯑꯁꯤꯗ ꯄꯣꯛꯄꯅꯤ, ꯈꯨꯟ ꯑꯁꯤꯗ ꯆꯥꯎꯕꯅꯤ. ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯇꯧꯔꯝꯕ ꯊꯧꯗꯥꯡ ꯈꯨꯗꯤꯡ ꯃꯍꯥꯛꯅ ꯇꯧꯍꯧꯕꯒꯤ ꯃꯍꯥꯛꯀꯤꯁꯨ ꯆꯥꯎꯅ ꯍꯛꯂꯤ. ꯃꯍꯥꯛ ꯑꯁꯦ ꯅꯪꯒꯤ ꯅꯌꯥꯝꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯄꯨꯟꯁꯤꯗ ꯀꯥꯎꯒꯅꯨ. ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯄꯥꯕꯒꯤ ꯑꯁꯦꯡꯕ ꯏꯁꯦ ꯅꯆꯥꯅꯤ, ꯁꯅꯥ ꯅꯠꯇꯦ. ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯦ? ꯅꯪ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯟꯗꯗꯕ꯭ꯔꯥ? ꯅꯪꯅ ꯉꯥꯡꯊꯣꯛꯂꯤꯕ ꯋꯥꯍꯩ ꯑꯁꯤꯅ ꯁꯅꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕ? ꯁꯅꯥꯁꯤ ꯀꯅꯥꯅꯣ? ꯅꯪꯒꯤ ꯅꯌꯥꯝꯕ ꯅꯠꯇꯕ꯭ꯔꯥ? ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯈꯣꯏ ꯑꯅꯤꯗ ꯅꯠꯇ꯭ꯔꯥ ꯄꯨꯟꯃꯤꯟ ꯆꯥꯃꯤꯟꯅꯔꯛꯄ? ꯑꯔꯩ ꯂꯩꯇ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯇꯝ ꯄꯨꯝꯕ ꯂꯣꯏꯅꯔꯛꯂꯤꯕ ꯅꯪꯒꯤ ꯅꯌꯥꯝꯕ ꯅꯠꯇꯕ꯭ꯔꯥ? ꯃꯍꯥꯛꯅ ꯅꯣꯡꯃꯇ ꯉꯁꯤ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯁꯤ ꯈꯜꯂꯝꯒꯗ꯭ꯔꯥ?
ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯈꯜ ꯌꯥꯎꯗꯦ? ꯅꯌꯥꯝꯕ ꯑꯁꯤꯅ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯕꯗꯤ ꯃꯁꯥꯒꯤ ꯈꯨꯗꯤꯡꯃꯛ ꯂꯥꯏꯅ ꯊꯥꯗꯣꯛꯈꯤꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯈꯜ ꯄꯤꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯤꯕꯅꯣ? ꯁꯅꯥ, ꯏꯔꯤꯛ ꯑꯃꯗꯤ ꯆꯥꯎꯔꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯑꯗꯣ ꯃꯍꯥꯛ ꯑꯁꯨꯝ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯂꯣꯟꯅ ꯃꯐꯝꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯤ꯫ ꯁꯣꯝꯗꯗꯤ ꯆꯥꯎꯔꯦꯜꯗꯣ ꯁꯥꯎꯅ ꯑꯗꯨꯃꯛ ꯏꯔꯤꯛꯀꯤ ꯃꯐꯝꯗ ꯉꯥꯡꯕ ꯂꯦꯞꯇꯦ꯫ ꯅꯪ ꯑꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯄ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯉꯁꯤꯗꯤ ꯇꯨꯀꯠꯆꯕ ꯄꯣꯛꯏꯅꯦ꯫ ꯑꯗꯨꯛ ꯋꯥꯈꯜ ꯄꯤꯛꯄ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ꯫ ꯏꯔꯤꯛ ꯃꯄꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ꯫ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯏꯔꯤꯛ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯃꯈꯨꯠꯇꯨꯕꯨ ꯄꯥꯏꯔꯒ ꯈꯣꯟꯖꯦꯜꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯕꯥꯕꯥ, ꯅꯆꯥ ꯂꯥꯟꯖꯔꯦ꯫ ꯕꯥꯕꯥ, ꯅꯆꯥꯅ ꯋꯥꯈꯜ ꯊꯦꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯕꯅ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯅꯆꯥꯒꯤ ꯆꯤꯟ ꯑꯁꯤꯗꯒꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯕꯥꯕꯥ꯫ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯃꯣꯏ ꯌꯧꯅ ꯁꯣꯛꯀꯗꯕ ꯋꯥꯍꯩꯁꯦ ꯑꯩ ꯍꯥꯏꯔꯔꯣꯏ ꯕꯥꯕꯥ꯫ ꯆꯥꯎꯔꯦꯜ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ, ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ, ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯁꯅꯥꯒꯤ ꯃꯅꯥꯛꯇ, ꯑꯗꯨꯒ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯁꯨ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯕ ꯑꯗꯨꯗ ꯃꯍꯥꯛ ꯏꯀꯥꯏꯔꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ, ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ꯫ ꯍꯣꯏ ꯕꯥꯕꯥ, ꯅꯆꯥ ꯆꯠꯆꯔꯦ ꯕꯥꯕꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯔꯤꯛ ꯀꯟꯅ ꯆꯦꯟꯈꯤ꯫ ꯆꯥꯎꯔꯦꯜꯁꯨ ꯃꯆꯥꯅ ꯆꯦꯟꯈꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯅꯥ ꯋꯥꯈꯟꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ꯫ ꯉꯥꯟꯊꯣꯏ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯊꯥꯗꯣꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯤ꯫ ꯁꯅꯥ, ꯀꯩꯗꯧꯔꯦ? ꯁꯅꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯟꯊꯣꯏ ꯃꯆꯥꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯑꯃꯨꯛꯁꯨ ꯍꯟꯅ ꯍꯪꯂꯛꯂꯤ꯫ ꯁꯅꯥ, ꯀꯔꯤ ꯇꯧꯅꯕ ꯌꯥꯎꯔꯕꯒꯦ? ꯏꯃꯥꯗ ꯍꯥꯏꯌꯨ꯫ ꯁꯅꯥ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜꯗ ꯅꯤꯛꯂꯒ, ꯏꯃꯥ, ꯑꯩꯒꯤ ꯄꯥꯕ ꯃꯁꯛ ꯇꯥꯎ꯫ ꯑꯩ ꯑꯁꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯑꯩꯁꯦ ꯅꯠꯇ꯭ꯔꯒ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯔ? ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯤ ꯑꯆꯨꯝꯕꯔꯥ? ꯄꯥꯕꯅ ꯏꯃꯥꯕꯨ ꯏꯃꯥꯇꯣꯟꯒꯅ ꯊꯧꯔꯥꯡꯗꯨꯅ ꯏꯃꯥꯒꯤ ꯃꯤꯠ ꯑꯅꯤꯕꯨ ꯀꯣꯊꯣꯛꯇꯨꯅ ꯇꯥꯟꯊꯣꯔꯛꯈꯤ ꯍꯥꯏꯕꯁꯤ ꯏꯃꯥ, ꯃꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯏꯃꯥ, ꯄꯥꯕꯒꯤ ꯃꯁꯛ ꯅꯆꯥꯗ ꯇꯥꯛꯄꯤꯌꯨ꯫ ꯄꯥꯕ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯤꯌꯨ ꯏꯃꯥ꯫ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯄꯥꯕꯕꯨ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ ꯏꯃꯥ꯫ ꯉꯥꯟꯊꯣꯏ ꯁꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯦ ꯃꯆꯥꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤꯕ꯫ ꯀꯔꯤꯅꯣ ꯁꯅꯥ, ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ? ꯁꯅꯥꯁꯨ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯈꯠꯂꯛꯏ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯄꯥꯕꯒꯤ ꯁꯛ ꯇꯥꯛꯄꯤꯌꯨ ꯏꯃꯥ꯫ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯃꯄꯥ ꯂꯩꯇꯕ, ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯍꯥꯏꯅꯔꯤꯕꯁꯦ ꯑꯩꯒꯤꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯥꯕ ꯂꯩ ꯍꯥꯏꯅ ꯎꯠꯀꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯛꯂꯤ꯫ ꯉꯥꯟꯊꯣꯏꯁꯨ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯨ ꯂꯩꯔꯛꯂꯦ꯫ ꯑꯗꯨꯅ ꯀꯞꯇꯨꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯊꯧꯗꯣꯛꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗ ꯃꯆꯥ ꯁꯅꯥꯒꯤ ꯃꯐꯝꯗ ꯂꯤꯊꯣꯔꯛꯂꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯣ ꯏꯔꯤꯛꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯇꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯈ꯭ꯔꯤꯕꯁꯤꯡꯗꯨ ꯍꯦꯟꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯉꯥꯟꯊꯣꯏ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯑꯁꯨꯝꯅ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯁꯅꯥ, ꯅꯪ ꯑꯁꯦ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦꯅꯦ, ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤꯅꯦ꯫ ꯅꯄꯥꯗꯨꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ, ꯅꯃꯥ ꯑꯩꯅ ꯃꯍꯥꯔꯥꯅꯤꯅꯤꯅꯦ꯫ ꯁꯅꯥ ꯀꯞꯇꯨꯅ ꯃꯃꯥꯕꯨ ꯀꯣꯟꯁꯤꯟꯖꯩ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯃꯥ, ꯀꯔꯤꯒꯤ ꯏꯃꯥꯅ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯅꯆꯥꯒꯤ ꯃꯐꯝꯗ ꯊꯝꯕꯤꯔꯤꯕꯅꯣ? ꯅꯨꯡꯉꯥꯏꯅ ꯅꯅꯥꯏ ꯅꯁꯣꯏ ꯀꯌꯥꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯒꯗꯕ ꯏꯃꯥꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯂꯝꯂꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯆꯥꯅ ꯄꯨꯝꯅꯃꯛ ꯈꯪꯂꯕꯅꯤꯅ ꯏꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯏꯃꯥꯕꯨ ꯅꯆꯥꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯗꯕꯅꯤ꯫ ꯑꯃꯗꯤ ꯏꯃꯥꯕꯨ ꯑꯗꯨꯝꯅ ꯃꯔꯥꯜ ꯂꯩꯕ ꯇꯥꯅꯕ ꯊꯧꯔꯥꯡ ꯑꯗꯨꯕꯨ ꯁꯤꯟꯈꯤꯕ ꯑꯗꯨꯕꯨꯁꯨ ꯅꯆꯥꯅ ꯍꯧꯖꯤꯛꯇꯤ ꯁꯣꯏꯗꯅ ꯊꯤꯗꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯥ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯅꯆꯥꯅ ꯎꯠꯀꯅꯤ꯫ ꯉꯥꯟꯊꯣꯏ ꯇꯍꯥ ꯃꯗꯨ ꯌꯥꯗꯦ ꯁꯅꯥ, ꯃꯗꯨ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯅꯕ ꯇꯧꯔꯒ ꯏꯃꯥꯗ ꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨꯃꯛ ꯏꯆꯥꯗ ꯊꯣꯛꯂꯕꯗꯤ ꯃꯗꯨ ꯌꯥꯗꯦ ꯁꯅꯥ, ꯏꯃꯥ ꯃꯗꯨ ꯌꯥꯕ ꯉꯝꯂꯣꯏ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕ ꯏꯔꯤꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯐꯠ ꯊꯣꯛꯂꯛꯇꯨꯅ,
ꯏꯃꯥ ꯁꯅꯥꯕꯨ ꯈꯥꯝꯂꯅꯨ ꯑꯁꯦꯡꯕꯗ ꯊꯤꯒꯠꯁꯤ ꯃꯁꯤꯗ ꯑꯩꯁꯨ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯁꯅꯥ ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯈꯪꯗ ꯋꯥꯈꯜ ꯄꯤꯛꯂꯨꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯁꯅꯥ ꯑꯩ ꯋꯥꯔꯧꯗꯤ ꯏꯔꯤ ꯁꯣꯏꯗꯕ ꯃꯤꯕꯨ ꯀꯅꯥ ꯌꯥꯎꯕꯒꯦ ꯁꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠꯅꯤ ꯑꯗꯣ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯑꯩꯒꯤ ꯏꯃꯥꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ ꯑꯩ ꯄꯥꯕꯒꯤ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯑꯆꯨꯝꯕ ꯑꯗꯣ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯊꯤꯒꯠꯄ ꯍꯧꯔꯒꯦ ꯑꯩꯁꯨ ꯂꯥꯛꯀꯦ ꯁꯅꯥ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯊꯣꯛꯂꯕꯗꯤ ꯏꯃꯥꯗꯤ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯩꯍꯧꯒꯅꯤ ꯑꯗꯨꯅ ꯅꯪ ꯂꯩꯍꯧ ꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯁꯅꯥ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯃꯄꯥ ꯄꯔꯤꯍꯜꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯃꯄꯥꯒꯤ ꯂꯩꯕꯥꯛ ꯌꯧꯔꯕꯗ ꯃꯁꯥꯗ ꯋꯥꯔꯗꯨꯅ ꯑꯆꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯊꯥꯔꯝꯃꯤ ꯑꯗꯨꯝꯅ ꯃꯍꯥꯛ ꯄꯣꯊꯥꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯅ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯍꯩ ꯃꯁꯤꯗꯤ ꯃꯃꯤꯠ ꯑꯁꯤ ꯌꯦꯡꯗꯦꯍꯦ ꯏꯁ ꯏꯇꯥꯎ ꯅꯪꯅ ꯎꯍꯧꯕ ꯐꯈ꯭ꯔꯦꯗ ꯑꯩꯗꯤ ꯑꯁꯣꯝꯗ ꯌꯦꯡꯂꯤꯉꯩꯗ ꯎꯍꯧꯗ꯭ꯔꯤꯕꯅꯤꯅꯦ ꯃꯁꯤ ꯁꯒꯣꯜꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤꯅꯦ ꯁꯣꯏꯗꯅꯒ ꯃꯁꯥꯁꯤꯗ ꯊꯦꯡꯂꯨꯕꯒ ꯊꯣꯛꯂꯕꯗꯤ ꯃꯤꯗꯣ ꯈꯨꯗꯛꯇ ꯑꯗꯨꯝ ꯃꯍꯥꯛꯅ ꯀꯥꯎꯔꯛꯄꯗ ꯁꯤꯔꯦ ꯑꯗꯨꯅꯦ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯁꯤꯒꯤ ꯃꯊꯧꯅꯥ ꯑꯁꯤꯅ ꯅꯠꯇ꯭ꯔꯣ ꯂꯥꯏꯒꯤ ꯃꯇꯤꯛ ꯆꯦꯟꯕ ꯊꯥꯡ ꯑꯁꯤꯕꯨ ꯀꯅꯥꯁꯨ ꯌꯥꯎꯗ ꯃꯍꯥꯛ ꯃꯇꯣꯝꯇꯅ ꯉꯥꯛꯄ ꯉꯝꯂꯤꯕꯁꯦ ꯃꯤꯑꯣꯏ ꯃꯁꯤꯡ ꯐꯠꯅ ꯌꯥꯝꯂꯕꯅꯤ ꯊꯥꯡ ꯑꯁꯤꯕꯨ ꯁꯠꯅꯕ ꯍꯣꯠꯅꯔꯨꯔꯒ ꯉꯝꯗꯕ ꯃꯤꯑꯣꯏꯗꯣ ꯈꯨꯗꯛꯇ ꯃꯍꯥꯛꯅ ꯂꯥꯟꯕꯤꯈ꯭ꯔꯤꯕꯁꯦ ꯃꯁꯤ ꯄꯨꯝꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯥ ꯁꯟ ꯀꯌꯥꯕꯨ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯆꯥꯊꯣꯛꯂꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯥꯠꯄ ꯉꯝꯅꯕ ꯏꯅꯤꯡꯊꯧꯅ ꯇꯧꯈꯤꯕ ꯊꯧꯔꯥꯡꯅꯤ ꯀꯅꯥꯒꯨꯝꯕ ꯊꯥꯡ ꯑꯁꯤꯕꯨ ꯍꯥꯟꯅ ꯁꯠꯂꯕ ꯃꯇꯨꯡ ꯃꯉꯥꯎ ꯊꯤꯕ ꯁꯒꯣꯜ ꯑꯁꯤꯕꯨꯁꯨ ꯑꯃꯨꯛ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕ ꯃꯤꯑꯣꯏ ꯊꯣꯛꯂꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯣꯏꯗꯅ ꯍꯤꯡꯆꯥꯕꯤꯗꯣ ꯍꯥꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯏꯅꯤꯡꯊꯧꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯃꯍꯥꯔꯥꯅꯤ ꯉꯥꯟꯊꯣꯏꯗꯨ ꯍꯤꯡꯆꯥꯕꯤꯅꯤ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯁꯤ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯗꯣ ꯑꯩꯅꯁꯨ ꯄꯥꯎ ꯇꯥꯕꯗ ꯏꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤ ꯉꯥꯟꯊꯣꯏꯕꯨ ꯀꯔꯤꯒꯨꯝꯕ ꯍꯤꯡꯂꯝꯕ ꯊꯣꯛꯂꯕꯗꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤ ꯍꯥꯏꯅ ꯇꯥꯏ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯍꯥꯛ ꯑꯁꯨꯝ ꯆꯪꯁꯤꯟꯕꯒꯗꯤ ꯎꯔꯦ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯡ ꯑꯃꯒꯤ ꯃꯈꯣꯛ ꯃꯆꯦꯠ ꯑꯃ ꯂꯩꯅꯨꯡꯗ ꯐꯧꯒꯠꯇꯨꯅ ꯃꯆꯦꯠ ꯑꯃ ꯎꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯆꯤꯟꯗ ꯑꯣ ꯑꯁꯤ ꯑꯣꯏꯕ ꯇꯥꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯪꯁꯤꯟꯕꯗꯣ ꯁꯒꯣꯜ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯑꯝꯃꯤ ꯃꯍꯥꯛ ꯄꯔꯄꯞ ꯆꯪꯁꯤꯟꯗꯨꯅ ꯊꯥꯡꯗꯨꯕꯨ ꯐꯠ ꯂꯥꯎꯅ ꯁꯠꯇꯣꯛꯏ ꯃꯇꯧꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯁꯒꯣꯜ ꯑꯗꯨ ꯍꯧꯅ ꯈꯣꯡꯂꯝꯂꯒ ꯇꯞꯅ ꯃꯈꯥꯗ ꯀꯨꯟꯗꯔꯛꯏ ꯁꯒꯣꯜꯗꯨꯒꯤ ꯃꯇꯧꯗꯨ ꯁꯅꯥꯕꯨ ꯀꯥꯈꯠꯂꯛꯎ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯄꯤꯔꯤ ꯁꯅꯥꯁꯨ ꯁꯒꯣꯜ ꯑꯗꯨꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯥꯜꯂꯦ ꯃꯍꯥꯛ ꯐꯔꯪ ꯂꯥꯎꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯂꯤ ꯁꯒꯣꯜꯗꯨ ꯁꯅꯥꯅ ꯍꯦꯛ ꯆꯣꯡꯈꯠꯂꯛꯄꯒ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯍꯜꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯁꯅꯥꯕꯨ ꯃꯐꯝꯗꯨ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯄꯥꯔꯤꯍꯜ ꯁꯒꯣꯜ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯄꯣꯛꯂꯛꯂꯝꯃꯤ ꯃꯍꯥꯛ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯂꯥꯎ ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯅꯪꯗꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯅꯪꯗꯤ ꯑꯆꯝꯕ ꯅꯠꯇꯦ ꯃꯤꯑꯣꯏ ꯂꯤꯁꯤꯡꯅ ꯁꯠꯄ ꯉꯝꯗ꯭ꯔꯕ ꯊꯥꯡ ꯑꯁꯦ ꯅꯪꯅ ꯁꯠꯄꯗꯤ ꯉꯁꯤꯗꯒꯤ ꯅꯪ ꯏꯄꯥꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯗꯨꯅ ꯑꯩꯒꯤ ꯁꯥ ꯁꯅꯆꯤꯡꯕ ꯊꯝꯐꯝ ꯂꯩꯔꯤꯕꯁꯦ ꯅꯍꯥꯛꯅ ꯀꯨꯞꯅ ꯁꯦꯟꯅꯒꯗꯕꯅꯤ ꯏꯅꯤꯡꯊꯧ ꯑꯩꯍꯥꯛꯀꯤ ꯏꯃꯤꯡ ꯁꯅꯥ ꯀꯧꯖꯩ ꯑꯩꯍꯥꯛ ꯌꯥꯝꯅ ꯊꯥꯞꯄ ꯈꯨꯟ ꯃꯆꯥ ꯑꯃꯗꯒꯤꯅꯤ ꯐꯔꯦ ꯍꯩ ꯅꯈꯣꯏ ꯀꯅꯥ ꯂꯩ ꯁꯅꯥꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯃꯨ ꯑꯁꯨꯝꯅ ꯁꯅꯥ ꯃꯄꯥꯒꯤ ꯀꯣꯅꯨꯡꯗ ꯃꯇꯝ ꯈꯔ ꯂꯩꯔꯛꯂꯦ ꯃꯍꯥꯛ ꯁꯥ ꯁꯟꯒꯤ ꯊꯝꯐꯝ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯁꯦꯟꯅꯈꯤꯕꯗꯒꯤ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯒꯨꯜ ꯐꯥꯎꯕ ꯇꯥꯕ ꯉꯝꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯀꯔꯝꯅ ꯁꯅꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯈꯤꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯕ ꯍꯧꯔꯛꯂꯦ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯁꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈꯤꯗꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯂꯩꯔꯦ ꯏꯆꯦ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯄꯨ ꯊꯥꯅꯕ ꯊꯧꯔꯥꯡꯂꯒꯦ ꯏꯆꯦ ꯑꯍꯜꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯈ꯭ꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕ ꯄꯥꯔꯤꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ
ꯁꯥ ꯁꯟꯁꯤꯡꯕꯨ ꯉꯥꯛꯂꯤꯕ ꯁꯅꯥꯕꯨ ꯊꯥꯗꯨꯅ ꯑꯩꯒꯤ ꯊꯥꯞꯅ ꯂꯩꯈ꯭ꯔꯕꯤ ꯏꯇꯥꯒꯤ ꯃꯐꯝꯗꯒꯤ ꯍꯤꯗꯥꯛ ꯑꯃꯠꯇ ꯂꯧꯍꯟꯕꯤꯌꯨ꯫ ꯍꯥ ꯀꯨꯟꯗꯣ, ꯅꯪꯕꯨ ꯅꯁꯥꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯀꯣꯅꯨꯡꯒꯤ ꯑꯍꯩꯕ ꯑꯃꯥꯏꯕ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯌꯦꯡꯍꯟꯕ ꯌꯥꯗ꯭ꯔꯣ? ꯑꯊꯥꯞꯄ ꯅꯪꯒꯤ ꯃꯔꯨꯞ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯅꯥꯕꯨ ꯍꯤꯗꯥꯛ ꯂꯧꯕ ꯊꯥꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯂꯩꯕꯗꯒꯤꯅꯤꯅꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯤꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯥ ꯁꯟ ꯆꯥꯕ ꯂꯦꯞꯈ꯭ꯔꯤꯕꯁꯦ꯫ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣ ꯃꯍꯥꯛꯀꯤ ꯃꯇꯥꯠ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯑꯅꯥꯕ ꯑꯁꯤꯗꯤ ꯏꯇꯥ ꯃꯍꯥꯛꯅ ꯄꯤꯕ ꯍꯤꯗꯥꯛ ꯑꯗꯨꯗ ꯆꯥꯔꯒ ꯐꯒꯗꯕꯅꯤ, ꯑꯗꯨꯅ ꯁꯅꯥꯕꯨ ꯑꯃꯨꯛꯇ ꯍꯤꯗꯥꯛꯇꯨ ꯂꯧꯕ ꯊꯥꯕꯤꯌꯨ꯫ ꯍꯟꯗꯛꯇꯤ ꯅꯤꯡꯊꯧ ꯄꯥꯔꯤꯍꯠꯁꯨ ꯊꯥꯖꯔꯗꯨꯅ ꯁꯅꯥꯕꯨ ꯀꯧꯗꯨꯅ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯒꯤ ꯄꯥꯈꯣꯟ ꯑꯗꯨꯕꯨ ꯊꯥꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯅ ꯁꯅꯥꯕꯨ ꯊꯥꯈꯤꯕ ꯃꯇꯝꯗ ꯃꯈꯨꯠꯇ ꯆꯤꯊꯤ ꯑꯃꯁꯨ ꯁꯅꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯅ ꯄꯤꯔꯛꯈꯤꯕ ꯆꯤꯊꯤꯗꯨ ꯄꯨꯗꯨꯅ ꯇꯥꯛꯂꯛꯈꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯆꯠꯅꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯨꯝ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯤ꯫ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯇ꯭ꯔꯤꯉꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯪꯂꯝꯈꯤꯒꯦ, ꯏꯃꯥꯗꯣ ꯎꯗꯕ ꯀꯨꯏꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯅ ꯊꯥꯕ ꯃꯐꯝꯗ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯃꯥ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯃꯥ ꯃꯆꯥꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯏꯔꯤꯛꯇꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯁꯅꯥꯅ ꯉꯁꯥꯏꯗꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯔꯤꯕ ꯆꯤꯊꯤꯗꯨ ꯇꯥꯞ ꯃꯨꯟꯈꯤ꯫ ꯁꯅꯥ ꯑꯗꯨꯅ ꯏꯔꯤꯛꯅ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ, ꯏꯔꯤꯛ ꯄꯤꯔꯛꯑꯣ, ꯃꯗꯣ ꯏꯃꯥꯇꯣꯟꯅ ꯃꯍꯥꯛꯀꯤ ꯃꯇꯥꯔꯣꯏ ꯑꯃꯗ ꯄꯤꯌꯨ ꯍꯥꯏꯅ ꯁꯤꯟꯅꯔꯛꯄꯅꯤ꯫ ꯏꯔꯤꯛ ꯊꯧꯁꯥꯟꯗ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯕꯤꯔꯣꯏꯀꯣ? ꯑꯩꯗꯤ ꯆꯨꯝꯅꯇꯒꯤ ꯀꯔꯤ ꯀꯔꯤ ꯏꯔꯤꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯇꯧꯖꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯤꯛ ꯑꯗꯨ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯆꯤꯊꯤꯗꯨ ꯐꯥꯛꯇꯨꯅ ꯌꯦꯡꯈꯤ꯫ ꯑꯗꯨꯕꯨ ꯏꯔꯤꯛ ꯆꯤꯊꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯔꯝꯂꯤꯕ ꯋꯥꯔꯣꯜꯁꯤꯡꯗꯨ ꯎꯕꯗ ꯍꯤꯒꯠꯂꯝꯕ ꯃꯌꯥꯁꯤꯡꯗꯨ ꯇꯞꯅ ꯎꯝꯁꯤꯟꯈꯤ, ꯑꯗꯨꯒ ꯁꯅꯥꯗ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯁꯨ ꯏꯔꯤꯛꯀꯤ ꯃꯤꯠꯌꯦꯡꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯆꯤꯊꯤꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯋꯥꯈꯟꯗꯁꯨ ꯂꯣꯟꯅ, ꯑꯣ, ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩꯔꯛꯂꯤꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯗꯤ ꯅꯪ ꯑꯣꯏꯔꯦ꯫ ꯐꯩ, ꯆꯠꯀꯅꯤ ꯑꯩ ꯅꯪꯅ ꯑꯩꯕꯨ ꯊꯥꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ, ꯑꯗꯨꯒ ꯅꯪꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯎꯆꯤ ꯍꯥꯏꯔꯤꯕꯁꯦ ꯊꯤꯗꯨꯅ ꯍꯥꯠꯂꯨꯒꯅꯤ꯫ ꯎꯆꯤꯗꯨ ꯍꯥꯠꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯒꯅꯤ, ꯑꯩ ꯈꯪꯉꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯁꯅꯥ ꯃꯃꯥꯗ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯀꯣꯜꯂꯝꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯏꯔꯤꯛꯁꯨ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯏꯔꯤꯛ ꯇꯞꯅ, ꯁꯅꯥ ꯀꯩꯁꯨ ꯈꯟꯒꯅꯨ, ꯑꯩ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ, ꯏꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯅ ꯍꯥꯏꯕ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯐꯝꯗꯨ ꯌꯧꯕꯗ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯒꯤ ꯃꯆꯦ ꯑꯍꯟ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯣꯜ ꯄꯨꯝꯕ ꯈꯪꯂꯕ ꯃꯍꯥꯛꯅ ꯃꯍꯥꯛꯁꯤ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯅ ꯑꯔꯥꯟꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯁꯤꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯊꯥꯖꯍꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯊꯥꯖꯔꯗꯨꯅ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯍꯥꯛꯄꯨ ꯑꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯅꯍꯥꯛ ꯉꯥꯏꯍꯥꯛ ꯑꯩꯒꯤꯁꯤꯗ ꯄꯣꯊꯥꯔꯝꯃꯨ, ꯑꯩ ꯆꯠꯊꯣꯛꯇꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯤ, ꯑꯩ ꯅꯪꯒꯤ ꯂꯩꯅꯕ ꯊꯧꯔꯥꯡꯍꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯝꯕꯥꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯅ ꯀꯧꯕꯒ ꯃꯍꯥꯛꯀꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯊꯝꯕꯥꯜꯗ ꯌꯦꯡꯗꯨꯅ, ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯎ꯫ ꯑꯃꯨꯛꯁꯨ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨ ꯋꯥꯡꯅ ꯑꯇꯤꯌꯥꯊꯛꯇ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥ ꯍꯤꯡꯆꯥꯕꯤꯗꯨꯅ ꯆꯠꯈꯤꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯊꯝꯕꯥꯜꯗ ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯝꯕꯥꯜꯅ ꯃꯍꯥꯛꯁꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ, ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯨꯝꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ, ꯑꯗꯨ ꯅꯍꯥꯛ ꯍꯤꯡꯆꯥꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯎꯆꯤ ꯑꯗꯨꯒꯤ ꯂꯩꯐꯝꯗꯤ ꯈꯪꯕ꯭ꯔꯥ? ꯈꯪꯉꯤ, ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤ꯫ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯊꯧꯔꯤ ꯑꯃꯅ ꯉꯥꯛꯇꯨꯅ ꯊꯝꯕꯅꯤ꯫ ꯊꯧꯔꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯣ ꯈꯨꯗꯛꯇ ꯁꯤꯒꯅꯤ꯫ ꯊꯧꯔꯤ ꯑꯗꯨ ꯂꯥꯜꯂꯒ ꯑꯄꯤꯛꯄ ꯀꯥ ꯑꯃ ꯂꯩ, ꯃꯗꯨꯗ ꯑꯉꯧꯕ ꯎꯆꯤ ꯑꯃꯒ ꯑꯃꯨꯕ ꯎꯆꯤ ꯑꯅꯤ ꯂꯩꯕꯅꯤ꯫ ꯑꯃꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤꯅꯤ, ꯑꯗꯨꯒ ꯑꯃ ꯑꯗꯨꯅ ꯑꯇꯣꯞꯄ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤꯅꯤ꯫ ꯑꯗꯨꯗꯤ ꯃꯐꯝꯗꯣ ꯑꯩꯉꯣꯟꯗ ꯇꯥꯛꯎ, ꯊꯧꯔꯤꯗꯣ ꯑꯩꯒꯤ ꯊꯥꯡ ꯑꯁꯤꯅ ꯀꯛꯄ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ꯫
ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯁꯅꯥ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯆꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯒꯤ ꯊꯥꯡꯗꯨꯅ ꯊꯧꯔꯤ ꯑꯗꯨꯕꯨ ꯀꯛꯇꯨꯅ ꯑꯄꯤꯛꯄ ꯀꯥꯗꯨꯒꯤ ꯃꯅꯨꯡ ꯇꯝꯅ ꯆꯪꯗꯨꯅ ꯎꯆꯤꯗꯨꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯅ ꯎꯆꯤꯗꯨ ꯍꯥꯠꯈꯤꯕꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯣ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯌꯥꯎꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯉꯥꯟꯊꯣꯏꯒꯤ ꯀꯣꯊꯣꯛꯇꯨꯅ ꯊꯝꯈꯤꯕ ꯃꯤꯠ ꯑꯅꯤꯗꯨꯁꯨ ꯐꯪꯂꯗꯨꯅ ꯁꯅꯥꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯔꯤꯍꯜꯁꯨ ꯑꯆꯨꯝꯕꯁꯤꯡꯗꯨ ꯈꯪꯂꯛꯇꯨꯅ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯁꯅꯥꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯃꯁꯨꯡ ꯊꯝꯕꯥꯜ ꯑꯃꯗꯤ ꯁꯅꯥ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯆꯥꯎꯅ ꯄꯥꯔꯤꯍꯜꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯕꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯏꯔꯤꯛ ꯑꯃꯗꯤ ꯆꯥꯎꯔꯦꯜꯕꯨꯁꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯑꯆꯧꯕ ꯐꯝ ꯍꯥꯞꯇꯨꯅ ꯊꯝꯂꯝꯃꯤ꯫